Ngasi August kitang taraga taru ing 2015 Krishna Janma na lakbaga iroy na kway pa na magpu ahan ba magtada Krishna Janma giyay pamangul pizza bagaloy na yayan ba brahmana ngasi wahang pau kung gitawramda taram na oksari puna magpu kurumsari ngasi sumahusagum na wahang karpangjay ngasi wahang laukatsari ngasi ahan buhay na laukatsari wahang ngasi ibi yayma nambam takpi ibi yayma ay gya rudrasandi imagi maramda takpi rao imagi taubang basakti kanaba kurumbagi takpi rao ibi yayma rudrasandi haibadi Shiva Mahadeva gay sana toirabi Devi imagi adukumba nam sing hay batare imagi kurumjana nabagi nam sing ni aduga imagi taubang basakti hairagadi adugumatik yamgre saita batana watlagani Devi ibe magi gunni mamang dasu ay koy na tamjakiba po sa mada Sangkepe siri sandi pa thaydana yam krabadudra sandi gi mayam singa dugi maragtagi asambo oina karadang lokhatsa dunay ko na pawdam jakibaduni haibadi ibe magi leiriba sakti sidi jagat sigi punamaksibi magi sakti ni haibatai aida sakti wibini se ibe magi gun kayam gi hamna wang bagi adana haibada Srimati Radhika Kobi ibe mamakse Jagat punamaki mama wibi ibe masin sumat pangambi adugumbi Sandi Devi Durga imagi kunni aduna mabungo Krishna du sukai kai na balayta na tinaduna tangag laydi bitaw kai nari hay na Radha du kapali bani se ibe magi naam da yauki baduni kari na ibe madi jiba punamaki mapamda masabu masagi dama khanba haibasimadi loina leitana sikanagi gunna uheli ibe mana uheli bane masabu masakangjaba haiba gunse ibe magi gunjena jiba panba punamaki maphamda hairiba gungi masak oirga ibe mana lei aduga jibana buddhi loksing ai masi tawgani masi tawraga phani pharoi haidana magi khanjaba ngamba buddhi gi Pangal Shakti susu ibi mana uye. Aduga tumning ba idana lady ba jibana. Tumning ba susu inekta tumning ba nati ibi magi gundo na jiba po na magse tumning ba uy na sumli bini. Adugum na aram kaurang ba uy biyay natraga na daya ba uy biyay hiram kuding magta ibi maga marilay na daba amat talay tri hay batay. Adana mahakit Shakti sidi po na magkimabi mani ay da sakti hedana. Aduga kanaba kurumbagi matang tagpiragli basadibi magi naam sibunitigi ayuk numidang way anida nung sinas tadja bagaloy na sonjara ba yang natingkang sangoy kuding magtamanggulay anayak layroy punsida may pagpapanggani hay basi akoy na mamang da tamjakiba ramayan giwari da susoy da natabiram lagani rabon gikonong da sandi hay balari kasi lepta na patha oyo nang namadum oy na sandi sibu lepta na patha oy ragadi iman na iba kasi yung natingkang po na magtagi ngakani haydana rabon ko nung da Brihaspati sagon sen ko guru lepta na sandi patha oy hingkipito aduna Devi imana kallaba jagan mabungo Sri Ramasandar makalan parak pumatam duda ibi masamang na rabon bu kan ganyan song tukta na kan bikipito aduna masidi haibata na wala ni sakti po na magkilayrin bini gunpun makitinbam ni hay sibatay tagat saribi ay madugay bi amana makatabirak libasi tawan lang bansibu yum saba sukya yadabara ibi ay matawan lang ban yum saba sukya yadabara hay buwang sida yabagidi yaba duda mahusana nung jutagi matamni
ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯁꯤꯗ ꯌꯨꯝ ꯁꯥꯔꯒꯗꯤ ꯌꯨꯝꯒꯤ ꯐꯥꯎꯟꯗꯦꯁꯟ ꯁꯦꯠꯇꯦ ꯐꯥꯎꯟꯗꯦꯁꯟ ꯁꯦꯠꯇꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯍꯌꯦꯡ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯕ ꯀꯥꯟꯗ ꯌꯨꯝ ꯑꯗꯨꯒꯤ ꯀ꯭ꯔꯦꯛ ꯂꯥꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯑꯣꯡ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯁꯣꯏꯕ ꯂꯥꯛꯑꯕ ꯃꯇꯝꯗ ꯌꯨꯝꯗꯨꯒꯤ ꯃꯈꯥꯗ ꯂꯩꯕꯗ ꯁꯥꯟꯇꯤ ꯂꯩꯕ ꯋꯥꯠꯂꯤ ꯍꯥꯏꯕꯒꯤ ꯚꯥꯞ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯌꯨꯝ ꯁꯥꯕ ꯌꯥꯗꯦ ꯁꯨꯝꯕꯗꯅ ꯊꯝꯕꯤꯔꯝꯕꯅꯤ ꯁꯥꯕ ꯌꯥꯗꯕꯒꯤ ꯋꯥꯐꯝꯗꯨꯕꯨꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯍꯥꯏꯖꯕ ꯇꯥꯏ ꯊꯥꯒꯠꯆꯔꯤ ꯏꯕꯦꯝꯃ ꯑꯗꯨꯒ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ ꯑꯅꯤꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯃꯦꯝꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯇꯥꯛꯄꯤꯌꯨ ꯃꯦꯝꯆꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒꯤꯕꯨ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯒꯤ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯇꯨꯂꯁꯤ ꯆꯥꯏꯊꯕ ꯌꯥꯗꯕ꯭ꯔꯥ ꯑꯩꯒꯤ ꯃꯦꯝꯆꯥ ꯁꯟꯗꯦ ꯅꯨꯃꯤꯠ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛꯀꯤ ꯇꯨꯂꯁꯤ ꯆꯥꯏꯊꯒꯗꯕꯅꯤ ꯃꯁꯤꯒꯤꯗꯤ ꯑꯀꯛꯅꯕ ꯌꯥꯗꯕ ꯅꯨꯃꯤꯠ ꯂꯩꯇꯦ ꯁꯨꯝ ꯑꯣꯏꯗꯅ ꯃꯦꯝꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ ꯑꯍꯨꯝꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯃꯥꯏꯕꯝ ꯍꯦꯔꯣꯖꯤꯠ ꯇꯥꯛꯄꯤꯌꯨ ꯍꯦꯔꯣꯖꯤꯠ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯕꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯦꯔꯣꯖꯤꯠ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯃꯇꯥꯡ ꯔꯥꯙꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯃꯇꯧ ꯀꯝꯗꯧꯅ ꯃꯐꯝ ꯀꯗꯥꯏꯗ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕꯒꯦ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯕꯥꯁꯤꯁꯤꯡ ꯀ꯭ꯔꯤꯁꯅ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛ ꯑꯋꯥꯕ ꯀꯔꯝꯅ ꯈꯥꯡꯖꯩ ꯍꯦꯔꯣꯖꯤꯠ ꯄꯨꯈꯠꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯔꯥꯙꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕꯒꯤ ꯃꯤꯀꯨꯞ ꯃꯐꯝ ꯀꯗꯥꯏꯗ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯚꯦꯗꯒꯤ ꯃꯅꯨꯡꯗ ꯈꯔ ꯔꯁꯤꯛ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯔꯁ ꯑꯣꯏꯅ ꯑꯗꯨꯒ ꯔꯍꯁ꯭‍ය ꯑꯣꯏꯅ ꯊꯨꯞꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯖꯕ ꯇꯥꯏ ꯃꯥꯒꯤ ꯂꯪꯂꯥ ꯑꯃꯇꯪ ꯍꯥꯏꯔꯒꯗꯤ ꯏꯕꯨꯡꯉꯣꯅ ꯗ꯭ꯋꯥꯔꯀꯥꯗ ꯂꯩꯔꯕ ꯍꯥꯏꯕꯗꯤ ꯀꯨꯔꯨꯈꯦꯇ꯭ꯔꯒꯤ ꯂꯥꯟ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯕꯨꯡꯉꯣꯅ ꯃꯁꯥꯒꯤ ꯆꯍꯤ 115 ꯁꯨꯔꯛꯑꯕ ꯃꯇꯝꯗ ꯔꯅꯒꯪꯒꯥ ꯀꯨꯔꯨꯈꯦꯇ꯭ꯔꯗ ꯁꯣꯝ ꯖꯥꯒ ꯖꯩꯒ ꯍꯥꯏꯅ ꯀꯧꯕ ꯖꯩꯒꯗꯣ ꯂꯤꯡꯈꯠꯄ ꯀꯥꯟꯗ ꯔꯥꯙꯥ ꯂꯥꯛꯏ ꯃꯇꯝꯗꯨꯗ ꯔꯥꯙꯥꯅ ꯃꯕꯨꯡꯉꯣꯒꯤ ꯁꯦꯕꯥ ꯐꯪꯖꯅꯅꯕ ꯍꯥꯏꯔꯕꯗ ꯄꯨꯝꯅꯃꯛ ꯀꯅꯥꯝꯇ ꯇꯥꯍꯟꯗꯅ ꯏꯕꯨꯡꯉꯣꯅ ꯔꯥꯙꯥ ꯌꯦꯡꯉꯒ ꯄ꯭ꯔꯤꯌꯦ ꯅꯪꯅ ꯑꯩꯒꯤ ꯁꯦꯕꯥ ꯑꯣꯏꯗꯅ ꯍꯧꯖꯤꯛꯁꯦ ꯄꯨꯟꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯃꯤꯟꯅꯒꯗꯕ ꯃꯇꯝꯗꯨ ꯑꯣꯏꯗ꯭ꯔꯦ ꯑꯩꯒꯤ ꯂꯤꯂꯥ ꯂꯣꯏꯔꯦꯅꯤ ꯑꯩ ꯄ꯭ꯔꯤꯊꯤꯕꯤ ꯊꯥꯗꯣꯛꯇꯅ ꯆꯠꯂꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯈꯤꯇꯪꯗꯤ ꯑꯩ ꯗ꯭ꯋꯥꯔꯀꯥꯗ ꯑꯩꯒꯤ ꯑꯔꯣꯏꯕ ꯊꯧꯗꯥꯡ ꯏꯊꯧ ꯈꯖꯤꯛꯇꯪ ꯄꯥꯡꯉꯝꯈꯤꯒꯦ ꯁꯦ ꯅꯪ ꯆꯠꯂꯝꯃꯣ ꯒꯣꯂꯣꯛ ꯑꯩꯁꯨ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯅꯪꯅ ꯂꯩꯕ ꯃꯐꯝꯗ ꯀ꯭ꯔꯤꯁꯅ ꯑꯩ ꯂꯦꯡꯗꯅ ꯂꯩ ꯀ꯭ꯔꯤꯁꯅꯅ ꯂꯩꯇꯕ ꯃꯐꯝꯗ ꯔꯥꯙꯥꯁꯨ ꯈꯛ ꯂꯩꯔꯣꯏ ꯅꯪ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯊꯥꯗꯣꯛꯅꯗꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯕꯅꯤ ꯃꯊꯛꯇ ꯄꯟꯖꯈꯤꯕꯗꯣ ꯑꯥꯏꯗ ꯁꯛꯇꯤ ꯑꯣꯏꯕ ꯃꯥꯒꯤ ꯒꯨꯟꯅ ꯅꯪꯅ ꯑꯩꯕꯨ ꯀꯥꯏꯅꯔꯤ ꯍꯥꯏꯅ ꯋꯥꯕꯅꯤ ꯅꯪ ꯑꯩ ꯑꯃꯠꯇꯅꯤ ꯆꯠꯂꯣ ꯅꯪ ꯕ꯭ꯔꯤꯟꯗꯥꯕꯣꯟꯗꯁꯨ ꯀꯨꯏꯅ ꯂꯩꯔꯅꯨ ꯒꯣꯂꯣꯛꯀꯤꯗꯃꯛ ꯄꯥꯡꯈ꯭ꯔꯣ ꯁꯨꯝ ꯑꯣꯏꯗꯅ ꯏꯕꯨꯡꯉꯣꯅ ꯁꯤꯟꯅꯔꯕ ꯃꯇꯝꯗꯨꯗ ꯔꯥꯙꯥꯁꯤ ꯌꯥꯝ ꯅꯤꯡꯉꯝꯗꯅ ꯃꯕꯨꯡꯉꯣ ꯕꯤꯗꯥꯏ ꯑꯣꯏꯔꯒ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯄꯥꯡꯈꯤ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯌꯧꯔꯕ ꯃꯇꯝꯗꯨꯗ ꯏꯕꯦꯝꯃꯅ ꯄ꯭ꯔꯤꯊꯤꯕꯤ ꯊꯥꯗꯣꯛꯑꯒ ꯆꯠꯂꯒꯦ ꯅꯤꯡꯉꯛꯄꯗ ꯀꯗꯂꯤ ꯕꯣꯟꯒꯤ ꯃꯅꯨꯡꯗ ꯏꯕꯦꯝꯃꯁꯦ ꯀꯅꯥꯝꯇ ꯌꯥꯎꯗꯅ ꯃꯇꯣꯝꯇ ꯆꯠꯈꯤ ꯀꯗꯂꯤ ꯕꯣꯟꯒꯤ ꯃꯅꯨꯡꯗ ꯏꯕꯦꯝꯃꯁꯤ ꯒꯣꯂꯣꯛ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯨꯗ ꯃꯕꯨꯡꯉꯣꯅ ꯍꯥꯏꯅ ꯃꯕꯨꯡꯉꯣ ꯂꯩꯇ꯭ꯔꯕꯗ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯂꯩꯔꯣꯏꯗꯧꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯑꯋꯥꯕ ꯏꯆꯥ ꯍꯥꯏꯕꯗꯤ ꯒꯣꯂꯣꯛꯇ ꯆꯠꯀꯅꯤ ꯃꯕꯨꯡꯉꯣ ꯂꯩꯔꯝꯃꯣꯏꯗꯧꯔꯤ ꯍꯥꯟꯅ ꯆꯠꯂꯝꯃꯣ ꯍꯥꯏꯔꯤꯕꯅꯤꯅ ꯃꯇꯝꯗꯨꯗ ꯏꯕꯦꯝꯃꯁꯤ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯑꯣꯏꯔꯛꯑꯕ ꯀꯥꯟꯗ ꯃꯤꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯥꯅ ꯃꯇꯨꯝ ꯁꯤꯟꯊꯔꯛꯄ ꯀꯥꯟꯗ ꯚꯥꯋꯥꯟꯁꯦ ꯃꯃꯥꯡꯗ ꯂꯦꯞꯄꯔꯤ ꯄ꯭ꯔꯤꯌꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥꯔꯤꯕ ꯋꯥꯒꯅꯨ
ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯈꯤꯕꯗꯨꯗꯤ ꯅꯪ ꯂꯩꯇꯕ ꯃꯐꯝꯗ ꯀ꯭ꯔꯤꯁꯅ ꯑꯩ ꯂꯩꯇꯦ ꯀ꯭ꯔꯤꯁꯅ ꯑꯩ ꯌꯥꯎꯗꯅ ꯅꯪ ꯃꯤꯀꯨ ꯑꯃ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯁꯦ ꯅꯪ ꯆꯠꯂꯝꯃꯣ ꯃꯇꯝꯗꯨꯗ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣ ꯅꯅꯥꯏꯅ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯕꯗꯤ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯄꯣꯛꯁꯤꯗ ꯑꯩ ꯏꯕꯨꯡꯉꯣꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯏꯕꯨꯡꯉꯣꯒꯤ ꯅꯨꯡꯁꯤꯔꯕ ꯕꯦꯅꯨꯒꯤ ꯁꯨꯔ ꯃꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯇꯕꯨꯅꯦ ꯅꯅꯥꯏꯅ ꯄꯥꯝꯖꯕ ꯅꯅꯥꯏꯅ ꯅꯨꯡꯁꯤꯖꯕ ꯃꯇꯝꯗꯨꯗ ꯏꯕꯨꯡꯉꯣꯅ ꯅꯨꯡꯁꯤꯅ ꯏꯕꯨꯡꯉꯣꯒꯤ ꯕꯦꯅꯨ ꯋꯥꯏꯗ꯭ꯌ ꯍꯥꯏꯕꯗꯤ ꯕꯥꯡꯁꯤꯁꯤ ꯈꯣꯡꯉꯛꯏ ꯁꯨꯕꯣꯏꯗꯅ ꯏꯕꯨꯡꯉꯣꯅ ꯕꯥꯡꯁꯤꯁꯤ ꯈꯣꯡꯉꯛꯄ ꯏꯕꯨꯡꯉꯣꯒꯤ ꯕꯥꯡꯁꯤꯒꯤ ꯁꯨꯔꯗ ꯏꯕꯦꯝꯃꯒꯤ ꯃꯄꯥꯟ ꯍꯛꯆꯥꯡꯁꯨ ꯊꯋꯥꯏꯁꯨ ꯄꯨꯟꯅ ꯊꯥꯗꯣꯛꯑꯒ ꯕꯥꯡꯁꯤꯒꯤ ꯁꯨꯔꯗ ꯇꯤꯟꯈꯤ ꯁꯨꯃꯣꯏꯗꯅ ꯃꯥꯒꯤ ꯃꯄꯥꯟ ꯍꯛꯆꯥꯡꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯅꯝꯗ꯭ꯔꯦ ꯑꯗꯨꯒ ꯔꯥꯙꯥ ꯏꯕꯨꯡꯉꯣꯒꯤ ꯑꯪꯒꯗ ꯇꯤꯟꯈꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯂꯧꯔꯕꯁꯨ ꯌꯥꯔꯦ ꯕꯥꯡꯁꯤꯒꯤ ꯁꯨꯔꯗ ꯇꯤꯜꯂꯒ ꯏꯕꯦꯝꯃ ꯒꯣꯂꯣꯛꯇ ꯂꯩꯈꯤ ꯍꯥꯏꯅ ꯂꯧꯔꯕꯁꯨ ꯌꯥꯔꯦ ꯁꯨꯃꯣꯏꯗꯅ ꯏꯕꯦꯝꯃꯒꯤ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯊꯨꯞꯅ ꯔꯁꯤꯛ ꯑꯣꯏꯅ ꯂꯩꯕ ꯋꯥꯐꯝ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯦꯔꯣꯖꯤꯠꯅ ꯀꯔꯝꯕ ꯃꯐꯝꯗ ꯀꯗꯥꯏꯗ ꯏꯕꯦꯝꯃꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕꯒꯦ ꯍꯥꯏꯕꯁꯤ ꯀꯗꯂꯤꯕꯣꯟꯒꯤ ꯃꯅꯨꯡꯗ ꯏꯕꯦꯝꯃ ꯑꯔꯣꯏꯕ ꯑꯣꯏꯈꯤ ꯃꯥꯒꯤ ꯃꯄꯥꯟ ꯍꯛꯆꯥꯡ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯅꯝꯗꯦ ꯏꯕꯨꯡꯉꯣꯒꯤ ꯕꯥꯡꯁꯤꯒꯤ ꯁꯨꯔꯗ ꯇꯤꯟꯈꯤ ꯑꯗꯨꯒ ꯒꯣꯂꯣꯛ ꯋꯥꯡꯈꯤ ꯏꯕꯨꯡꯉꯣꯁꯨ ꯒꯣꯂꯣꯛꯀꯤꯗꯃꯛ ꯂꯦꯡꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯃꯥꯒꯤꯗꯤ ꯃꯄꯥꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯊꯅꯝꯒꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯎꯍꯜꯂꯝꯒꯦ ꯍꯥꯏꯕꯒꯤ ꯚꯥꯕ ꯑꯃꯗ ꯍꯥꯏꯕꯗꯤ ꯃꯃꯥꯡꯒꯤ ꯋꯥꯁꯛ ꯉꯥꯛꯅꯅꯕꯒꯤꯗꯃꯛ ꯏꯕꯨꯡꯉꯣꯅ ꯅꯤꯝ ꯄꯥꯝꯕꯤꯗ ꯀꯥꯔꯒ ꯃꯥꯒꯤ ꯑꯔꯣꯏꯕꯒꯤ ꯁꯛꯐꯝꯗꯣ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯎꯍꯜꯂꯝꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯏꯕꯨꯡꯉꯣꯗꯨ ꯅꯍꯥꯟ ꯄꯣꯛꯄꯗꯤ ꯅꯠꯇ꯭ꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯄꯥꯜꯂꯣꯛꯇ ꯗꯩꯕꯀꯤꯒꯤ ꯒꯠꯚꯗ ꯄꯣꯛꯏ ꯍꯥꯏꯅ ꯎꯍꯟꯈꯤ ꯑꯗꯨꯅ ꯁꯤꯔꯦ ꯍꯥꯏꯕ ꯍꯛꯆꯥꯡꯗꯁꯨ ꯎꯍꯜꯂꯝꯒꯦ ꯁꯤꯅꯤ ꯔꯥꯙꯥꯗꯤ ꯄꯣꯛꯏ ꯍꯥꯏꯕ ꯎꯍꯟꯈꯤꯗꯦ ꯃꯥꯗꯤ ꯕꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯇꯣꯝꯗ ꯆꯣꯡꯊꯣꯛꯑꯒ ꯇꯥꯔꯒ ꯂꯩꯔꯝꯕ ꯃꯗꯨꯕꯨ ꯀ꯭ꯔꯤꯇꯤꯗꯥꯅ ꯃꯆꯥꯅꯤ ꯍꯥꯏꯅ ꯌꯣꯛꯆꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯕꯅ ꯍꯦꯔꯣꯖꯤꯠꯀꯤ ꯃꯐꯝꯗ ꯆꯥꯎꯔꯥꯛꯅ ꯏꯕꯦꯝꯃ ꯔꯥꯙꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏꯕ ꯕ꯭ꯔꯤꯟꯗꯥꯕꯟ ꯕꯥꯁꯤꯁꯤꯡ ꯀ꯭ꯔꯤꯁꯅ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯀꯔꯝꯅ ꯑꯋꯥꯕꯗꯨ ꯈꯥꯡꯖꯩ ꯍꯥꯏꯕꯁꯤꯗ ꯀ꯭ꯔꯤꯁꯅ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯇꯤ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯦꯃ ꯃꯩ ꯑꯣꯏꯔꯤꯕꯤ ꯔꯥꯙꯥ ꯀꯧꯕꯤ ꯏꯕꯦꯝꯃꯗꯣ ꯃꯥꯕꯨꯇ ꯌꯦꯡꯖꯕꯗ ꯃꯥꯕꯨꯇ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯕ꯭ꯔꯖꯕꯥꯁꯤ ꯄꯨꯝꯅꯃꯛꯇꯣ ꯀ꯭ꯔꯤꯁꯅꯒꯤ ꯃꯩꯆꯥꯛ ꯀꯥꯎꯕ ꯉꯝꯈꯤ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯀ꯭ꯔꯤꯁꯅꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯅꯅꯕꯒꯤ ꯒꯨꯔꯨꯒꯤ ꯃꯁꯛ ꯑꯣꯏꯅ ꯂꯩꯍꯧꯔꯣꯏꯗꯅ ꯏꯕꯨꯡꯉꯣꯅ ꯕ꯭ꯔꯤꯟꯗꯥꯕꯟꯗ ꯔꯥꯙꯥꯁꯤ ꯊꯅꯝꯕꯅꯤ ꯀꯔꯤꯒꯤꯗꯃꯛ ꯆꯍꯤ 100 ꯀꯥꯏꯅꯕ ꯍꯥꯏꯕ ꯃꯃꯥꯡꯒꯤ ꯁꯥꯞꯇꯣ ꯃꯗꯨ ꯇꯥꯅꯅꯕ ꯑꯗꯨꯅ ꯔꯥꯙꯥꯅ ꯀ꯭ꯔꯤꯁꯅꯕꯨ ꯅꯨꯡꯁꯤꯖꯕꯗ ꯖꯒꯠ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯥꯎꯕ ꯉꯝ ꯀ꯭ꯔꯤꯁꯅꯒꯤ ꯔꯥꯒ ꯗꯦꯁꯇ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯅ ꯂꯨꯞꯆꯔꯒ ꯂꯩꯕ ꯃꯥꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯑꯣ ꯔꯥꯙꯥꯁꯦ ꯉꯥꯎꯔꯦꯗꯣ ꯃꯕꯨꯡꯉꯣ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯔꯥꯙꯥ ꯑꯉꯥꯎꯕꯤ ꯑꯣꯏꯔꯦꯗ ꯀꯣꯏꯅ ꯃꯌꯥꯝꯗꯣ ꯔꯥꯙꯥꯇꯕꯨ ꯊꯦꯝꯅꯅꯕ ꯔꯥꯙꯥꯒꯤ ꯅꯨꯡꯁꯤꯕ ꯄ꯭ꯔꯦꯝꯗꯨꯗ ꯂꯨꯞꯄꯕ ꯀꯥꯟꯗꯨꯗ ꯚꯥꯋꯥꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯇꯝꯕꯤꯅꯅꯕ ꯔꯥꯙꯥꯒꯤ ꯃꯨꯔꯇꯤꯗ ꯅꯈꯣꯏ ꯄꯨꯝꯅꯃꯛꯅ ꯅꯨꯡꯁꯤꯕ ꯊꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯅꯐꯝꯗꯁꯨ ꯀ꯭ꯔꯤꯁꯅ ꯑꯩꯒꯤ ꯄ꯭ꯔꯦꯝ ꯔꯁ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯍꯥꯞꯄꯤꯔꯒꯦ ꯍꯥꯏꯗꯅ ꯔꯥꯒꯥ ꯅꯨꯒꯥꯒꯤ ꯄ꯭ꯔꯦꯝ ꯔꯁ ꯄꯨꯝꯅꯃꯛꯇꯣ ꯕ꯭ꯔꯖꯕꯥꯁꯤ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯚꯥꯋꯥꯅ ꯆꯟꯕꯤꯈꯤ ꯑꯗꯨꯅ ꯀ꯭ꯔꯤꯁꯅ ꯀꯥꯏꯅꯕꯒꯤ ꯕ꯭ꯔꯖꯕꯥꯁꯤꯁꯤꯡꯒꯤ ꯑꯋꯥ ꯃꯩꯆꯥꯛ ꯔꯥꯙꯥꯒꯤ ꯃꯐꯝꯗ ꯂꯣꯏꯅꯕ ꯀ꯭ꯔꯤꯁꯅꯕꯨ ꯀꯧꯖꯕ ꯉꯝꯖꯈꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯒꯁꯨ ꯃꯥꯏꯕꯝ ꯍꯦꯔꯣꯖꯤꯠꯀꯤ ꯃꯐꯝꯗ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯐꯝ ꯑꯁꯤꯃꯇꯪ ꯂꯧꯈꯠꯆꯗꯨꯅ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯍꯦꯔꯣꯖꯤꯠ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 7ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ ꯇꯥꯛꯄꯤꯌꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯑꯩꯒꯤ ꯋꯥꯍꯪ ꯑꯃꯇꯪ ꯄꯨꯈꯠꯆꯔꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯃꯗꯨꯗꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟ ꯐꯥꯎꯕ ꯃꯀꯨ ꯄꯥꯏꯁꯤꯜꯂꯛꯄ ꯑꯃꯗꯤ ꯁꯟ ꯆꯪꯂꯛꯂꯒ ꯃꯊꯤ ꯃꯌꯨꯡ ꯇꯧꯁꯤꯜꯂꯝꯕꯁꯤꯕꯨ ꯀꯥꯏꯗꯕꯔꯥ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯋꯥꯐꯝꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯗ꯭ꯔꯣ ꯇꯥꯔꯤ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯖꯕꯒꯤ ꯑꯥꯔꯊꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯍꯧꯁꯥꯅ ꯃꯀꯨ ꯍꯥꯏꯕꯁꯤ ꯌꯨꯝꯗ ꯄꯥꯏꯁꯤꯜꯂꯛꯄ ꯑꯐꯕ ꯑꯣꯏꯗꯦ ꯃꯗꯨ ꯐꯠꯇꯕ ꯐꯣꯜ ꯂꯩ ꯃꯗꯩꯗ
सन अमा चंगलगा मथि मयुंग तौसिलंब हाइबसिना मरम ओइदना ngasai maku changambagi dos ado san naibasli maha Vaishno san na kaidong edi hingsa taude magi chinjak ta hingsa gi uba chinjak chade aduna karigumbada khoina yumma sangaba matamda yumduda sangabada yumduda makhada leibada ingda tapna leige dos lehloi harbadi nongma waling edi yumduda san pulu adu waragani dos lehloi aduga karigumbada yumdugi jatra su fukpa matamdasu akoina fukpada karing masingnaragadi jatra yumbi makhongdu loina hoto piraga itaw taw na thamo matungda jatra da thauri pullaga sallamagi mangakta singhan gi adoragadi madasu dos leite aduna hairiba yumadu da maku paishilambagi dos leramabasu sanna changa aga mapamda mana mathi mayung tawsilambasina maram oidana paishilamiba makugi dos adu kokpire sumoina lawjibasu yai haiba wafam simatang thambal tombi laistom gi maphamda paudam jari thagat jari tainar bangasagi manga subad lokat jari basna bikas moirang them takpiu bikas ahan bada pabung bu khurum jari khurum birak ba ahan boinai khoina sutaram taram na oksari lai khurum ba yadaba tha leibra bikas lai kurumba yadaba tha haibadi leite haijabatai aduga langban thas de sorgi khubam da chalaga lai kurumba yabra takpiu pabung bikas karigi yadadagi langban haiba leite tawal haiba leite niti khudingi sorgi khubam da chalaga kurum jaba thoidong na pai aduna karigumbada kurumba yaba yadaba haiba mandir tongan tongan leramba yai adu sadaro loina thamjari basna bhawan Sri Krishna gi mani mandir da chatlaga kurumbada yadaba du haiba du leiti wafam sibuni haijaraga langban thagi karigumba dosamata leiroi haiba wafam simatang bikas marang them gi maphamda paudam jari thagat jari tainarak padang sigi taruk subada muglok kutsari basna nena devi kasar dagi takpiu nena aigyagi angang masan nungai tabagi tabada nungai te mathang dagi di ana yek yaudana isorun thogjan bisanu ko khurum jari gya yam namak nungai jai nena aikoi gi yahen brahma angang si matam khara hospitalized tawduna leirode haibagi wafam asitabi matungda nena gisu angangi ana yek leitana bai sorgi mafamda thongni birakba angang sigi awana tarakba matamda wafam amatang nungsiba phongdok pirakba masigi damak nena busu bhawan Sri Krishna na atopagi tawbimalbu atopagi awana bu uraga minungsi phongdok pirakpasigdamak matam suppagi oina mangol asirbat pinabiba oisenu bhawan gi soron dasu nena gidamak thawni jeri thagat jeri nena tainarak pangasigi tare subada muglok sari basna ibomsa thingbai jam takpiu ibomsa aigya yahen ba naba pari tabada yam nungai jeri thagat sari ibomsa na ngang nai haibagi damak nungai taba phibam da leibiramba ngasi phare amuk tabada nungai ba phongtok pirakba masigi damak aikoi gi maikai daga so hainingai leitana ibomsa gi tawbi malbu thagat chaba phongtok sari aduga ibomsa na makata birakli basi question da laksagi takpiu kari matangi wafam oibirabano Lining tau sana mahina malem si semi hai amarom dana Sri Hari na punamak uibani hai kanagi mawa laugadagi takpiu khurum jari agyab ibomsa wafam sigi damak oiragadi aigegi aningbani heli haibaduni haibatai anisi amana maitai leibak sigi oibasanabi amana kari haigani Hindu dhanmagi oibasanabi mawong ani haibatai aduna amana amadagi
हेली नत्रग ताई हाइबगी वाफम असी हाइरुबा यारोय मागी मागी अनिंगबगी मतुंगिना अदुमक लेगनी अदुगा ताकपिरक्लिबसुदा खजितंग सप्लीमेंट तौजनिंग अमना सना महिना मालेम सेमी हाइबु वाफम सिमदे कोइना थेंगनजबदा खजिक ओनब माली हाइबदी सना महिना मालेम नोंखोंग कोई हाइबसिमदी तारगा सना महिना मालेम सिबु सेमबगी वाफम सिमदी थेंगनदब मालेम सेमबदी जगत मपु नत्रगना अतिया गुरु सिदबा चिना मालेम सेमबा अदुगा लाइन थौसना तोंगाने युम खुदिमकी निंथौ ओइबा मालेम नोंखोंग कोइबा हाइबगी वाफम सोमदसु अदुम थेंगनजै हाइबताई अदुबु अमा बोइरे वाफम अनिसि कंपेयर तौबा यारोइदौबा हाइबताई बारमतुना अखोगिदी मैतै लेबाकता लेबनिना लाइनिंग थौ युमथोंग खुदिंगी लाटपा अदुम सनै अदुगा अमरोमदा हिंदू शास्त्र की ओइबा हाइबताई नसिदा भगवान श्री कृष्ण की वेद शास्त्र पुराण पाक सन्न थम्बिरम इबुंगोगी मतिक मगुल अदुबु अखोइना सक्जब सोनजब पामजबदो निंगजब सोनजबनी सुमोइदना थमजब ताई नसिदा कनाना कनादगी हेली हेंदे हेदना मदुगी वाफम लोमद चलगदी निंगाई संदानबा ईश्वर निंगबा हाइबसिमक्तबु इबोमसा निंगाई संदानगदौबु नते ईश्वर निंगबा लाइनिंग थौबु ओइरो भगवान कृष्ण बोइरो अइगी असुंबा अइगी फज्जबा अइगी लुरुकनबा अदुगुंबा लमचत सजत लोइनना इंग तप्पा जीवगी मिनुंगसी हाइबा मयामदु तंबनी हाइबताई अइने ईश्वर निंगगा अमगी ईश्वर बोइना निंदा तौरबा अदोरगदी अइना निंगिबि ईश्वरदुमक अइना सैबगा चप माने हाइबा वाफम सिमसु शास्त्रना थंबी हाइबदी अइना ईश्वर निंगबा मतमदा अइगी ईश्वरना हेली हे खलकपदा भावाना ईश्वर हाइबसिना मफम मफम लेबाक लेबाक कुन कुन मफम कया तोंगान तोंगान मोंग माना अवतार से तौबिरमिनी नकोइगी लमदम सिदना सुगुंबसे उबु लाइनी हाइना लालौरो हाइदना उसिदा शक्ति पुनमक इबुंगना पुथो मदुबु उदु पाइरुबदगी उदुबु खुरुमजरुबदगी अवाना कोखिबा ओ मसी उसि लाइनी लाखिबा मफम मदन लिन ओइना मफम मदन नुंग ओइना मफम तुदा मागी अंगकपा मतौ उलम सिंग अदुदगी थाजनबा मियोइ कांगलुप सिंग अदुना तोंगान मोंग मदुबु ईश्वर नाइन लाखिबा ngakतनी अदुना एकोइना मसाइगी सोमदा ईश्वर अमा अइना निंगबा ईश्वर दिसिनी माना निंगसिदी कानदे हाइरुबदी आई इतोमता अइना निंगिबि ईश्वरदुना मफमसिददी ओ अइना निंगबा मतमदना नुंग ओइना अइंगोंददी शक्ति पिरमी मफमसिदना वा ओइना लेरमबोरे मफमसिदना लिन ओइना लेरमबोरे इबुंगोना तोंगान पृथ्वी से सिनब तुंगना लीला साना बिरमबोरे अदुने बुंगो अइगिदी पुनमक नफमदने अइना संगजरिबा नफमदने अइना खुरुमजरिबा कैसु लेत्रबा तोलबा अइगी मपोक असिदा इबुंगो मंगी थौजान इरिक अमतंग खिपुयु हाइबसे ईश्वर खुदिमक्ता लोइना खुरुमजब ngमगदौबनी मतंगसिदा अइगी साने हेन नुंगसिबा मिगी मसाने हेन नुंगसिदबा अइगी सागा मी मसागा फुनरपुदा इ चाना ngमनिंगबा सि ईश्वर निंगबगी खुतम नत्ती ईश्वर निंगबा हाइबदि इसा मिसा खेनबा थमदबा सब मानबा मी एंगदि येंगबा ngamba असुमोइदना भक्ति लुरुकनबा कथोकबा शांति पुनमक अदुबु तंबदुबने ईश्वर निंगबा हाइरिबसे मदुबोइना ngakpa ngamdraba madudi ईश्वर निंगबा कौदे हाइना बेदना थंबिरमी मरमसनि इबोमसा वाफमसेगी दमक ओइरगदि कनागी सुमवा लौगदब नते ईश्वर हाइबसदि ईश्वरनि सुमोइदना इबोमसागी मफमदा थमजरी थागतसरी ताइनरकपदा ngasiगी निपान सुबद लौकतसरी बसना शोभा थिंगबाइजम ताकपियु सभा अया खुरुमजरी खुरुमबिरक ताराम न ओक्सरी वहंग मतंग हंगजगी ताकपियु करी मतंगी ओइबिरबन संदे तुलसी हेकबा यादे तवैदी हाइरिबगी मरम खंगजनिंगी सभा संदेदा तुलसी हेकबा तवैदी यादे हाइरंबगी नुंग की मरुइब भाव हाइबताई तुलसी
ꯑꯩꯈꯣꯏꯅ ꯎꯄꯥꯟꯕꯤ ꯑꯣꯏꯅ ꯎꯔꯤꯕ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯦ ꯇꯨꯂꯁꯤꯁꯤ ꯎꯄꯥꯟꯕꯤꯁꯤ ꯁꯥꯞꯇꯒꯤ ꯎꯄꯥꯟꯕꯤ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯅ ꯁꯥꯞꯇꯒꯤ ꯑꯣꯏꯈꯤꯕꯤ ꯇꯨꯂꯁꯤꯁꯦ ꯃꯁꯤꯅ ꯃꯕꯨꯡꯉꯣ ꯁ꯭ꯔꯤ ꯕꯤꯁꯅꯨꯒꯤ ꯅꯠꯇ꯭ꯔꯒꯅ ꯀ꯭ꯔꯤꯁꯅꯒꯤ ꯃꯕꯨꯡꯉꯣꯗꯣ ꯃꯗꯨꯒꯤꯗꯃꯛ ꯃꯪꯒꯣꯟꯒꯤꯗꯃꯛ ꯇꯨꯂꯁꯤ ꯏꯃꯥꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯗ ꯕ꯭ꯔꯇ ꯀꯜꯂꯤ ꯑꯗꯨꯅ ꯃꯕꯨꯡꯉꯣ ꯁꯦꯕꯥꯒꯤꯗꯃꯛ ꯇꯨꯂꯁꯤꯅ ꯕ꯭ꯔꯇ ꯀꯠꯆꯕ ꯅꯨꯃꯤꯠꯇꯨꯗ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇꯠꯄ ꯃꯑꯣꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯥꯏꯕ ꯇꯥꯏ ꯃꯗꯨ ꯇꯧꯕ ꯀꯥꯟꯗ ꯏꯕꯦꯝ ꯑꯁꯤꯅ ꯋꯥꯔꯨꯕ ꯑꯩꯅ ꯁꯪꯀꯜꯄ ꯇꯧꯗꯅ ꯕ꯭ꯔꯇ ꯀꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯕꯨ ꯃꯥꯅ ꯍꯦꯛꯄꯤꯔꯛꯏ ꯑꯗꯨꯅ ꯏꯕꯦꯝꯃꯅ ꯋꯥꯔꯧꯕꯗꯒꯤ ꯍꯦꯛꯎꯔꯤꯕ ꯃꯤꯗꯨꯗ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯇꯨꯂꯁꯤ ꯍꯦꯛꯀꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ଶାସ୍ତ୍ରରେ ꯊꯝꯕꯤꯔꯝꯕꯅꯤ ꯊꯥꯒꯠꯆꯔꯤ ꯁꯣꯕ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 8 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯀꯤꯡꯖꯦ ꯇꯥꯛꯄꯤꯌꯨ ꯀꯤꯡꯖꯦ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ꯭ꯌꯥ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ ꯇꯥꯛꯄꯤꯌꯨ ꯀꯔꯝꯕ ꯋꯥꯍꯪ ꯑꯣꯏꯕꯤꯔꯕꯅꯣ ꯃꯆꯥꯅ ꯂꯝ ꯆꯠꯄꯗ ꯃꯃꯥꯅ ꯊꯤꯟꯗꯣꯛꯄ ꯐꯠꯇꯦ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯖꯅꯤꯡꯉꯤ ꯀꯤꯡꯖꯦ ꯋꯥꯐꯝꯁꯤꯒꯤ ꯑꯣꯏꯔꯒꯗꯤ ꯁꯥꯁꯇ꯭ꯔꯅ ꯄꯤꯕꯗꯗꯤ ꯃꯃꯥꯒꯤ ꯋꯥꯐꯝꯁꯤ ꯑꯣꯏꯅ ꯂꯩꯔꯝꯗꯕ ꯍꯥꯏꯕ ꯇꯥꯏ ꯃꯕꯨꯡꯉꯣ ꯃꯄꯨꯔꯣꯏꯕꯅ ꯂꯝ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯍꯥꯏꯕ ꯇꯥꯏ ꯂꯣꯏꯅꯕꯤꯗꯨꯅ ꯃꯕꯨꯡꯉꯣꯗꯨ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯂꯥꯟꯅ ꯊꯤꯟꯗꯣꯛꯄ ꯐꯠꯇꯦ ꯇꯧꯍꯩꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯤ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯒꯤ ꯋꯥꯐꯝꯁꯤꯗꯤ ꯊꯦꯡꯅꯗꯕꯅ ꯃꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯀꯤꯡꯖꯦꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 10 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯑꯟꯖꯅꯥ ꯁꯤꯡ ꯇꯥꯛꯄꯤꯌꯨ ꯑꯟꯖꯅꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯖꯔꯤ ꯄꯥꯕꯨꯡꯕꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯑꯅꯥ ꯑꯌꯦꯛ ꯂꯣꯏꯅ ꯐꯕ ꯑꯣꯏꯕꯤꯔꯣ ꯍꯥꯏꯅ ꯏꯁꯣꯔꯗ ꯅꯤꯖꯔꯤ ꯄꯥꯕꯨꯡꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯉꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯟꯖꯅꯥ ꯑꯩꯈꯣꯏꯕꯨ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯅꯅꯕ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯄꯤꯅꯕꯤꯔꯛꯄ ꯃꯁꯤꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯟꯖꯅꯥꯒꯤ ꯃꯐꯝꯗꯁꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯑꯟꯖꯅꯥꯒꯤꯁꯨ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯚꯒꯋꯥꯟꯒꯤ ꯆꯔꯣꯟꯗ ꯅꯤꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯉꯥꯏꯖꯔꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯅ ꯑꯟꯖꯅꯥꯒꯤ ꯃꯐꯝꯗ ngasi amuk puduna laksari taminasri anjana thagatsari tainarakbada ngasigi taraga mathoi subada lokutsari bisna tampa mani sarma takpiyu tampa mani hare krishna yabu khurumjari hare krishna khurum birakpa taram na kogi maikai dagisu oksari tampa mani aigya paukhum tabadu onthokna nungai jai aigyabu thagatsari ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏ ꯇꯝꯐꯥꯃꯅꯤ ꯑꯩꯈꯣꯏꯒꯤ ꯊꯝꯖꯔꯤꯕ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯕꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯇꯝꯐꯥꯃꯅꯤꯒꯤꯁꯨ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯁ꯭ꯔꯤ ꯚꯒꯋꯥꯟꯒꯤ ꯆꯔꯣꯟꯗ ꯊꯧꯅꯤꯖꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯤꯔꯛꯂꯤꯕꯁꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯁꯥꯡꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯈꯨꯔꯨꯝꯖꯔꯤ ꯑꯃꯨꯛꯀꯁꯨ ꯊꯥꯒꯠꯆꯔꯤ ꯄꯤꯅꯕꯤꯔꯛꯂꯤꯕ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯑꯁꯤꯃꯛ ꯐꯤꯒꯥꯎ ꯁꯥꯅ ꯂꯧꯖꯔꯤ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤ ꯈꯨꯔꯨꯝꯕꯤꯔꯛꯄꯁꯤꯃꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯇꯝꯐꯥꯃꯅꯤꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯚꯒꯋꯥꯟꯒꯤ ꯆꯔꯣꯟꯗ ꯅꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 12 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯔꯥꯒꯤꯅꯤ ꯃꯌꯦꯡꯕꯝ ꯇꯥꯛꯄꯤꯌꯨ ꯔꯥꯒꯤꯅꯤ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ ꯇꯥꯛꯄꯤꯌꯨ ꯀꯔꯝꯕ ꯋꯥꯍꯪ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯈꯥꯔꯣꯝꯗ ꯗ꯭ꯔꯦꯟ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯆꯥꯕ ꯊꯛꯄꯒꯤ ꯐꯠꯇꯕꯁꯤꯡ ꯈꯥ ꯁꯟꯊꯣꯡꯗ ꯍꯩꯗꯣꯛꯏ ꯃꯁꯤ ꯐꯠꯇꯕꯔꯥ ꯔꯥꯒꯤꯅꯤ ꯚꯥꯁꯇꯨ ꯁꯥꯁꯇ꯭ꯔꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅ ꯃꯗꯨ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯖꯕ ꯇꯥꯏ ꯃꯍꯧꯁꯥꯅ ꯃꯈꯥꯔꯣꯝꯁꯤꯗꯗꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯐꯠꯇ ꯍꯥꯎꯗꯤ ꯍꯨꯟꯗꯣꯛꯄ ꯉꯥꯛ ꯅꯠꯇꯅ ꯌꯨꯝꯁꯤꯒꯤ
ꯀꯔꯤ ꯍꯥꯏꯒꯅꯤ ꯏꯁꯤꯡ ꯏꯔꯤꯛ ꯑꯃꯇꯪ ꯐꯥꯎꯕ ꯃꯈꯥꯒꯤ ꯗ꯭ꯔꯦꯟ ꯂꯣꯝ ꯃꯥꯏꯀꯩꯁꯤꯗꯗꯤ ꯇꯥꯍꯟꯒꯅꯨ ꯍꯥꯏꯕ ꯌꯥꯔꯤꯕ ꯃꯈꯩ ꯑꯋꯥꯡ ꯄꯥꯡꯅ ꯅꯠꯇ꯭ꯔꯒ ꯆꯤꯡꯈꯩ ꯄꯥꯡꯅ ꯁꯣꯝꯗ ꯆꯠꯍꯟꯕ ꯑꯗꯨꯒ ꯗ꯭ꯔꯦꯟꯗꯨꯗ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯆꯠꯅꯤꯡꯕ ꯃꯥꯏꯀꯩꯗ ꯆꯠꯈꯤꯕ ꯕꯦꯔꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯔꯥꯒꯤꯅꯤꯒꯤ ꯂꯝ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯗ꯭ꯔꯦꯟꯁꯤ ꯃꯈꯥꯔꯣꯝꯗ ꯂꯩꯕꯗꯒꯤ ꯃꯈꯥꯔꯣꯝꯗ ꯍꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯗꯨ ꯑꯩꯅ ꯊꯥꯗꯣꯛꯄ ꯃꯇꯝꯗꯗꯤ ꯃꯈꯥꯔꯣꯝꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯍꯛꯊꯦꯡꯅꯅ ꯊꯥꯗꯣꯛꯄꯤꯗꯕ ꯑꯋꯥꯡ ꯄꯥꯡꯕ ꯃꯥꯏꯀꯩꯔꯣꯝꯗ ꯑꯩꯒꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯁꯤ ꯊꯥꯗꯕꯤꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯃꯌꯥꯏꯃꯛꯇꯗ ꯗ꯭ꯔꯦꯟ ꯁꯦꯝꯕ ꯌꯥꯔꯒ ꯁꯦꯝꯕꯤꯔꯣ ꯌꯥꯗ꯭ꯔꯒꯅ ꯄꯥꯏꯞ ꯑꯃ ꯇꯧꯔꯒ ꯃꯈꯥꯔꯣꯝꯗ ꯍꯛꯊꯦꯡꯅꯅ ꯆꯠꯍꯟꯗꯕ ꯍꯥꯏꯕ ꯇꯥꯏ ꯑꯩꯒꯤꯗꯤ ꯑꯋꯥꯡꯂꯣꯝꯗ ꯑꯋꯥꯡꯗꯒꯤ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯥꯒꯤ ꯗ꯭ꯔꯦꯟ ꯑꯗꯣꯝꯗ ꯇꯥꯖꯈꯤꯕꯗꯤ ꯕꯦꯔꯥ ꯂꯩꯇ꯭ꯔꯦ ꯍꯛꯊꯦꯡꯅꯅ ꯃꯈꯥ ꯑꯣꯏꯅ ꯆꯠꯍꯟꯕꯁꯤꯗꯤ ꯚꯥꯁꯇꯨ ꯁꯥꯁꯇ꯭ꯔꯅ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯊꯝꯕꯤꯔꯝꯃꯤ ꯍꯥꯏꯖꯕ ꯇꯥꯏ ꯊꯥꯒꯠꯆꯔꯤ ꯔꯥꯒꯤꯅꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 18 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯆꯔꯟꯖꯤꯠ ꯃꯩꯁꯅꯥꯝ ꯇꯥꯛꯄꯤꯌꯨ ꯆꯔꯟꯖꯤꯠ ꯅꯆꯥꯅ ꯍꯪꯖꯈꯤꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯒ꯭ꯌꯥꯕꯨ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯊꯝꯖꯔꯤ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯆꯔꯟꯖꯤꯠ ꯑꯩꯈꯣꯏꯅ ꯆꯔꯟꯖꯤꯠꯅ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯕꯨ ꯄꯤꯖꯈꯤꯕꯕꯨ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯅꯤꯕꯤꯔꯛꯄ ꯃꯁꯤꯒꯤꯗꯃꯛꯁꯨ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯒ ꯆꯔꯟꯖꯤꯠꯀꯤꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯣꯔꯅ ꯊꯧꯖꯥꯟ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯏꯁꯣꯔꯒꯤ ꯆꯣꯔꯣꯟꯗ ꯆꯔꯟꯖꯤꯠꯀꯤꯗꯃꯛ ꯊꯧꯅꯤꯖꯩ ꯊꯥꯒꯠꯆꯔꯤ ꯆꯔꯟꯖꯤꯠ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 13 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯑꯔꯇꯤꯅꯥ ꯁꯔꯃ ꯇꯥꯛꯄꯤꯌꯨ ꯑꯔꯇꯤꯅꯥ ꯍꯧꯗꯣꯡ ꯊꯥꯗꯣꯛꯀꯦ ꯍꯥꯏꯔꯤꯕ ꯑꯩꯗꯤ ꯁꯥꯎꯅꯤꯡꯉꯤ ꯃꯈꯣꯏꯅ ꯄꯨꯟꯁꯤ ꯀꯌꯥ ꯁꯥꯡꯒꯅꯤ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯍꯧꯗꯣꯡ ꯑꯃꯣꯝ ꯑꯣꯏꯔꯒꯅ ꯑꯣꯄꯔꯦꯁꯟ ꯇꯧꯋꯣ ꯑꯩꯒꯤꯗꯤ ꯍꯧꯗꯣꯡ 4 ꯂꯩ ꯃꯃꯥꯗꯨ ꯑꯣꯄꯔꯦꯁꯟ ꯇꯧꯔꯦ ꯂꯨꯅ ꯇꯧꯕꯤꯌꯨ ꯈꯨꯔꯨꯝꯖꯔꯤ ꯑꯔꯇꯤꯅꯥꯒꯤꯁꯤ ꯅꯍꯥꯟ ꯃꯃꯥꯡꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯊꯧꯔꯝꯗ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔ ꯑꯃꯅ ꯂꯤꯁꯅꯔ ꯑꯃꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯈꯤꯕ ꯍꯧꯗꯣꯡ ꯊꯥꯗꯣꯛꯄꯒꯤ ꯋꯥꯐꯝꯁꯤꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯑꯔꯇꯤꯅꯥ ꯁꯥꯎꯕꯤꯅꯨ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯃꯈꯜ ꯌꯥꯝꯃꯤ ꯑꯃꯔꯣꯝꯗ ꯃꯥꯒꯤ ꯍꯧꯗꯣꯡ ꯂꯩꯕꯒꯤ ꯈꯨꯗꯣꯡ ꯆꯥꯔꯛꯇꯕ ꯍꯥꯏꯕ ꯇꯥꯏ ꯃꯑꯣꯡ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯃꯁꯤꯗ ꯋꯥꯔꯧꯅꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯖꯁꯅꯨ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯒꯅꯤ ꯃꯁꯤꯗ ꯋꯥꯔꯧꯕꯤꯒꯅꯨ ꯑꯔꯇꯤꯅꯥꯅ ꯅꯨꯡꯁꯤꯕꯤꯕ ꯍꯧꯗꯣꯡ ꯂꯨꯅ ꯇꯧꯕꯤꯅꯤꯡꯕꯗꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯃꯥꯒꯤꯁꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯗꯕꯃꯛꯀꯤꯗꯤ ꯃꯥꯟꯗꯦ ꯃꯥꯅ ꯍꯪꯕꯤꯈꯤꯕ ꯋꯥꯍꯪ ꯑꯗꯨ ꯍꯧꯗꯣꯡꯁꯤ ꯂꯩꯃꯤꯟꯅꯔꯝꯃꯕꯅꯤꯅ ꯊꯥꯗꯣꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯗꯤ ꯂꯩꯔꯒ ꯍꯦꯛꯇ ꯂꯪꯊꯣꯛꯄ ꯍꯨꯟꯗꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯍꯥꯠꯇꯣꯛꯈꯤꯕꯗꯨ ꯅꯠꯇꯦ ꯃꯥꯒꯤꯁꯨ ꯍꯧꯗꯣꯡꯗꯨ ꯈꯔ ꯌꯥꯝꯃꯛꯄꯗꯒꯤ ꯃꯗꯨ ꯀꯔꯤ ꯅꯨꯃꯤꯠꯇ ꯊꯥꯗꯣꯛꯈ꯭ꯔꯒ ꯍꯧꯗꯣꯡꯗꯨꯒꯤꯁꯨ ꯃꯥꯒꯤ ꯌꯨꯝꯒꯤꯁꯨ ꯑꯐꯕ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯍꯪꯖꯔꯛꯄ ꯋꯥꯍꯪ ꯑꯣꯏꯅ ꯇꯧꯏ ꯃꯔꯝ ꯑꯗꯨꯅ ꯑꯔꯇꯤꯅꯥ ꯑꯁꯥꯎꯕ ꯃꯍꯥꯄꯥꯞꯅꯤ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯗꯕ ꯇꯥꯃꯤꯟꯅꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯕ ꯃꯥꯅ ꯇꯧꯖꯕꯅ ꯃꯥꯅ ꯐꯪꯖꯕ ꯑꯩꯅ ꯇꯧꯖꯕꯅ ꯑꯩꯅ ꯐꯪꯖꯕ ꯋꯥꯐꯝꯁꯤꯗ ꯏꯁꯣꯔꯒꯤ ꯚꯛꯇꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯑꯃꯒꯤ ꯃꯔꯥꯟ ꯊꯤꯅꯅꯨꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯔꯨꯞ ꯑꯣꯏꯅ ꯉꯁꯤꯒꯤ ꯁꯃꯥꯖ ꯃꯔꯛ ꯑꯁꯤꯗ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯑꯔꯇꯤꯅꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯔꯇꯤꯅꯥ ꯖꯤꯕꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯟꯅ ꯅꯤꯡꯕꯤꯔꯤꯕ ꯃꯁꯤꯒꯤꯗꯃꯛ ꯑꯔꯇꯤꯅꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 15 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯕꯕ꯭ꯂꯤ ꯁꯔꯃ
kasar silsar dagi bablina lapna khurumjari khurumbirakpa taram taram oksari aiga suhang amatang thamjage takpiu kari matangi oibirabano mayum pandabi ningulgi punsise kari pap leibagino nahanmuki mapokta babli na takpirakdibasi hoy tasengba makidi pap ti nati haibatai hoy pap ni haina amung lorbasu yai haibati handaki masigi sabsaba haibataragadi pap leitanadi jibana sangsar sida karigumumong aman natraga amagi mayam sadharon tagi atopa soinai phibam amadi kakoite haijabatai adubu madumangna sabsaba masi taurubadagi oirakpa pap ni haibasibuni pap leite haijabadi pap ti mawong amada natraga amada mathaktasu thamjakre pap haibasi makhal ahumda jibana pap tawdaba jiba leite adhyatmiki pap puning na tawa pap adi daibiki pap wangang sina tawa pap adi bhauktik ki pap ay hakchang sina tawa pap asumwedana tawrukiba pap sing adugi mahi matungina jibana adamakti phangnaradiba maktani masida yumpandabi kainya ningol dukhaktagi pap so mu oiraktaba haibatai masida mamagi pap yauri mapagi pap yauri loinaba magi imung manunggi pap sinnaminari haijerubagi arthadi karigino naibada ningol da mayum pandab haibase magi punsida kariguma ningamdaba anutap saina ama phangkhib adudagi mayum palaroi natragana magi asa ama kaikhib adudagi mayum palaroi mong amada natraga amada ana phiribasi lawkhibani aduna maram odana ngasagi mama mapa da mung solaiba papna kari amu hairibage abada ningol pokpa mama mapa se macha ningol se mapok sida atopa yumnak sagai amagi nipa amagi mapamda dan kalamdrab adugumba mama mapa do hayang mana siraba kanda jongi pungaina kauba nurok to da soidana tai kari gitamak masa ningon poga masa ningon dubu atopa yumnak sagai nipa amagi mapamda dan piram tabakita aduna mapa mama da su pap si yauri bani masa ningon gi su pap ti asima taurubadagi oigadabani haibasimadi akaknabadi leitraga su mawong amada natraga amada magi asoibaduna maram oiraktana asigba yum pandabagi niyom asi oirakhibani haibu wafam sasтрana thambirambasimatang babli gi mafamda thamjari thagatsari babli tainarak pangasigi taraga taruk subada lukutsari bisna thoksom Indira Devi takpiu Indira thagatsari gya thagat pirak pataram taram na uksari ayya gi mafamda wahang amata hangjagi takpiu karambu wahang uibirabano kuthi yenglubada rahu activate tau haire masibu kamaina taugadabano takpirau Indira gi wangsi mawong amatawi haijabatai haijabagi artadi rahu activate tau haire haibasidani nga ibasi activate tau haibasidi rahudu leiramdrabasu rahudu leihalu rahudu mapangan kankalalu haibagai pen manaba haibatai aduna masi yengbiru diba kuthi yengba ujaduda kari hairibanu haina mayak tana hangbiram lagadi hena mapung pharam gadobani adubu Indira na takpiraklibasada sum khanjabada rahu gi dasa lei rahu gi dasa dagi matau kamdauna kokadagi kokna nabatau hairakba asumbagi muong oina sumali adubu matang sida mayak ti sengbiraktre adubu Indira rahu gi dasa lei hairagadi ekoina mapung oina phabasi Shiva Mahadeva ningjaba sonjaba ibungogi Mahamrityunjay mantra nitigi ayu anganba namidang wai matamda nungsina sonjaba natragana Ganesh Deva nungsina ningjaba sonjaba
नत्रगना हनुमान निंगथीना नुंगसीना सोंजबा मधु नत्रगना भगवान श्री कृष्ण नुंगसीना सोंजबा हाइरिबसिंग असिदसु राहुबु यम लाइना कंट्रोल तौबु ngami aduga tongana राहुगी ओइना ताइना बिगे हारगना राहुगी पोलम सिंग अदु कथोपिबा राहुगी जंत्र सिबिबा सुमोइदना मवोंग अमा नत्रगा अमदा राहुगी दशासदगी ngaktoknaba उपाय दि मयाम अमा लेग्रे थागतसरी इंदिरा ताइनरकपदा ngasiगी तरागा तरेसुबदा लखुतसरी बसना विद्यारानी हरे कृष्ण ओझाबु खुरुमजरी हरे कृष्ण विद्यारानी अखोइबु खुरुमबिरकबा तराम तराम न ओक्सरी थागतसरी ताइनरकपदा ngasiगी तरागा निपान सुबदा मु लखुतसरी बसना संगीता लाइशंपम ताकपियु संगीता अय्या युंगी सुमांग सना खोंनांग थाबसे फत्तबरा गमलाद थाबनी संगीता ताकपिरकलिबु वाफम असिगिदमक ओइरगदी सना खोंनांग थाबगिदी याम फै सना खोंनांग थाबदा फत्ते हाइब लेरोय अदुबु ममांगदसु कोइना थमजखिबदुनी ngasiगी wahang sigap sap sap manaba wahang mayam matakta पुखत्पिरख्रे पाकुमसदमु पिजख्रे अदुबु ngasisu nahongnana wapamsi पुखत्पिरकबसिदा संगीतागे तोपना थमजब तारगदी सना खोंनांग हाइबसे अचौब पाम्बी अमनि अचौब पाम्बीदु अइना पिख्रब गमला अमगी मनुंग थाबा मतमदा अइना अइगी कानबदु फंगनिंगबदगी सना खोंनांगी कानबदि मयाम लेब कानबदो अइना फंगनिंगबदगी सना खोंनांग हौबा मफमदा अइना सटलगा माबुदि खुरुमनिंगदब अइगी युमदा नकना लेरगा खुरुमनिंगबदगी सौरबा खोंनांगदुगी निंगतंबबदि मांगहनब सानिंगी मपुंग पाना साबा ngamtaba saungningi mapung पाना sauba ngamtaba mana wana khangba aina aigi mangon phangning aduna maram oidana aigi kanaba yengbada atopa bada awaba piragadi awaba pirubagi pap adumasu oirakadra haibadubuni aikoina jumda thaba phatte haibanate phabaduda atopa bada aikoina अवाब पीबदो मरमसना संगीता यारगदी सना खोंगांग से मनिंग तमना उजा ओइना होवनखिबा अइना माबु पामजबगिदी अइना माबु नुंगसिजबगिदी मागी हौरिबा मनिंग तंबा जगादुर चलगा खुरुमबिबा ngamdraga nei सना खोंगांग खुरुमदब तारेदा जुमदा सना खोंगांग कनानो भगवान श्री कृष्ण नि कृष्ण मसा मंगना सना खोंगांग ओइना लीलागिदम हौखिबनी अदोरगदी खोंनांगदु नत्रबसु भगवान नुंगसिना सोनजबसु कैसु काइदेना अदना वाफम सिगिदम ओइरगदी संगीता अफब नत्ते हाइब वाफम सिमना अरुइबसिदा टेंशन जरी थगसरी ताइनरकपदा ngasiगी तरागा मापन सुबदा लखुतसरी बसना नीना देवी ताकपियु नीना खोंजेल ताबदा नुंगाइते सोर फुनगे तवे नीना नीना न ताकपिरकलिबसे खोंजेल ताबा नुंगाइतबा होय खोंजेल सी वारी लीबा चलुबा हलकबा टाइमिंगदा खरे हेन नुंगाइतबसु दुम जावी नत्रगना लोक खरे हे सेलपु मतनसु हे यावी मसिगिदी नेना नुंगाइत्रग सोर फुंदौ सरुपुदी तादबने हेन फै हाइबसिबसु थमजगे अदुगा अखोइना थमजरिबसिदी खोंजेल ताबा नुंगाइननबा अमदी टोप टोप मखल अमगी थौरमदि नत्ते नुंसिजरबा खोइगी बरु मपांग आइगी पुंगनिंगदा लेबा थेंगनरुबा खंगबा याबा वेद शास्त्रगी मरमदा युम्बालोंगी मरमदा हंगबिरकलिबसिंग अदुगी वेदना शास्त्रना अमदी अखंगई गुरुजोन सिंह ताकपिरंबा वाफम अदुखक असुम ओइना तौरगदी फत्तबदु कोकपा याय असुम ओइना तौरुरगदी फत्तबदु ओइरकपा याय हाइबदुगी पाउदम जबगी वाफम ओइबना मसिदा थोइदोकना खोंजेल सेमगा ngang अमदी vocal platform amadi natte maram aduna nina warubibe yade matungdi yariba makai wari saluba halakpagumba natragana lok thungakba batam gumbada
program asi namdaba faraba matungda natraga tapna namnanaba honajage haiba wafam simatang ninagi mafamda paudamjari thagatsari aikogi thauram asibu tadi tajanimba khonjelgi nungai tabadu phongdokpirakbani taramna oksari tainarakpada ngasigi kun subada lokutsari basna thongbam sumila takpiyu sumila Hare Krishna ojabu kurum jari Hare Krishna kurum birakpa taram na oksari nanai gi wahang lokhat birakpagi damag ojabu bhawana matam khudimukta lamjing bibo oishanu aduga langban yaurak paga iroinana tarpon katnabagi niyom takpirau sumila pukhatpira ibu wafam asi ahanbada aikogi thauram asibu thagatpirabaga loinana bhawana aikoibu mangol pinabisanu haidana phongdokpirakpa masima tarang laujaraga ani subagi langban yarupagi tarpon kananabagi niyom thambinaba takpirakliba wafamsigi waragadi aikoi soidana tangkak asi tarpon khaktagi tangkak oina semnanaba honajage mafamsida hairubadi khajik mapung phaba watgadra haina laujaraga magi tongana block ama semnanaba honajage haidana sumilagi mafamda paudamjari thagatsari sumila tainarakpa ngasigi kunga mathoi subada lukatsari bisna kongbrai latpam sarda thagatsari oja khurumjari thagat pirakpa khurumbirakpa animak punna taram na uksabaga loinana sarda di magol asirbat pijari tainarakpa ngasigi kunga nito subada lukatsari bisna subita moirangthe takpiyu sabita Hare Krishna khurumjari oja thagatsari Hare Krishna aikoibu thagat pibaga loinana khurumbirakpa masigidamak subitagi thagat wahi amadi khurumbirakpa animak taram na uksabaga loinana subitagi mangol asirbat bhawan Sri Krishna ga sorondagi thawni jari tainarakpa kunga humdoi subada lukatsari bisna sanahanbi Hare Krishna thagatsari egya Hare Krishna sanahanbi thagat pirakpa taram na oksari ikoi yasiguma thauram asibu thawai hapiba oina thagat wahi amatang phongdok pirakpa onthokna nungaina harauna taram na oksari loinana sanahanbigi mangol asirbat bhawan gi soronda nijeri tainarakpa ngasigi kunga mari subada lukatsari bisi deva takpiyu deva aigya mathangdadi mahai saubagi lai khurumba lai da pot katpagi aigi afaba kanaba nibagi mahutta aina tawjaribase mahai pambagi nattaba isorna penbinanabagi maramda oina sandokpirau deva yam sumni ngasigi mioiba samaj haigadra nattabasu mayam ama lei adubu sadaro loina isorsi hek khurumaba aigi aninga pamba ma hekta niningba niribaduda hena mapung phananabagidamag kari pot kalaga kari oina tauraga isorduna penbidana aigi mangon phangadagi haiba somda ayambana isor ningbagi bhabasi lei haijabathai masini devana phongdokpira iba mamang thaktaga soi koina adam haijabaduni deva isor nungsiba taragadi isor do aina nungsibagi isor dugi mafamda aina kurumjabadu aina katsabadu aina ningjabadu maduda isor duna penbinanabu oina ningbaduna hena phai haibatai aina mahi pambagi ningba mahi pambagi katpa mahi panbagi sonba madudi
ꯏꯁꯣꯔꯗꯨ ꯅꯨꯡꯁꯤꯕꯒꯤ ꯅꯤꯡꯕ ꯑꯣꯏꯔꯛꯇꯕ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯩꯒꯤ ꯁꯨꯕꯤꯙꯥ ꯀꯥꯟꯅꯕ ꯌꯦꯡꯉꯒ ꯅꯤꯡꯕ ꯃꯗꯨꯗꯤ ꯑꯐꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯇꯥꯡꯁꯤꯗ ꯗꯦꯕ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯋꯥꯔꯤ ꯃꯃꯥꯡꯗꯁꯨ ꯊꯝꯖꯈ꯭ꯔꯦ ꯁꯕꯔꯤꯒꯤ ꯚꯛꯇꯤꯗꯣ ꯔꯥꯃꯥꯌꯟꯒꯤ ꯋꯥꯔꯤꯗ ꯔꯥꯃꯥꯌꯟ ꯁꯥꯇꯀꯥꯟꯗꯒꯤ ꯃꯅꯨꯡꯗ ꯌꯥꯎꯈꯤꯕ ꯁꯕꯔꯤ ꯍꯥꯏꯅ ꯀꯧꯕꯤ ꯂꯥꯏꯅꯤꯡꯕꯤꯗꯨꯅ ꯃꯥꯅ ꯔꯥꯝ ꯂꯛष्ꯃꯣꯟ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯆꯣꯔꯣꯟꯗꯨꯗ ꯀꯠꯈꯤꯕ ꯕꯣꯔꯣꯏꯗꯣ ꯃꯌꯥꯅ ꯁꯤꯛꯑꯒꯅꯦ ꯃꯥꯅ ꯕꯣꯔꯣꯏ ꯃꯅꯥ ꯃꯊꯛꯇꯨꯗ ꯍꯥꯞꯄꯒ ꯀꯠꯂꯤꯕꯅꯤ ꯁꯕꯔꯤꯅ ꯃꯇꯝꯗꯨꯗ ꯈꯟꯕꯁꯤ ꯕꯣꯔꯣꯏꯗꯣ ꯃꯥꯒꯤ ꯌꯥ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯣꯠꯈ꯭ꯔꯕꯤ ꯃꯥꯒꯤ ꯃꯌꯥꯗꯨꯅ ꯆꯤꯛꯄꯗꯣ ꯂꯨꯈꯥꯛꯇꯨꯕꯨ ꯏꯁꯣꯔꯗ ꯀꯠꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯗꯨ ꯃꯉꯣꯟꯗ ꯂꯩꯈꯤꯗꯦ ꯁꯕꯔꯤꯅ ꯈꯟꯈꯤꯕꯗꯤ ꯑꯩ ꯏꯕꯨꯡꯉꯣꯅꯤ ꯔꯥꯝ ꯂꯛꯃꯣꯟ ꯑꯩꯅ ꯉꯁꯤ ꯀꯠꯆꯒꯗꯧꯔꯤꯕ ꯕꯣꯔꯣꯏꯁꯦ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯃꯅꯨꯡꯁꯤꯗ ꯇꯤꯟꯖꯥ ꯀꯥꯏꯖꯪꯕ ꯌꯥꯎꯔꯝꯕ ꯐꯠꯇꯕ ꯑꯄꯨꯝꯕ ꯑꯣꯏꯔꯝꯕ ꯑꯩꯅ ꯀꯠꯂꯤꯕꯁꯤꯗ ꯏꯕꯨꯡꯉꯣꯅ ꯑꯐꯕ ꯑꯣꯏꯔꯣꯏ ꯏꯕꯨꯡꯉꯣꯅ ꯄꯦꯜꯂꯣꯏ ꯑꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯄꯦꯟꯅꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯍꯩ ꯄꯥꯝꯕꯒꯤ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯑꯅꯤꯗꯨꯅ ꯃꯥꯅ ꯅꯨꯡꯁꯤꯅ ꯀꯠꯆꯅꯤꯡꯕ ꯄꯣꯠꯇꯣ ꯑꯐꯕ ꯑꯁꯦꯡꯕꯗꯣ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯈꯨꯠꯇꯨꯗ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯔꯒ ꯃꯗꯨ ꯈꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯍꯧꯒꯠ ꯀꯥꯡꯈꯠꯄꯁꯨ ꯉꯝꯈꯤꯗ꯭ꯔꯕꯤ ꯁꯕꯔꯤꯅꯤ ꯃꯇꯝꯗꯨꯗ ꯃꯥꯅ ꯋꯥꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯕꯣꯔꯣꯏꯗꯣ ꯃꯌꯥꯗꯨꯅ ꯆꯤꯛꯑꯒ ꯃꯅꯨꯡꯗꯨꯗ ꯀꯔꯤ ꯂꯩꯔꯤꯒꯦ ꯍꯥꯏꯕꯗꯣ ꯃꯥꯅ ꯃꯌꯥꯅ ꯆꯦ ꯍꯥꯡꯗꯣꯛꯑ ꯌꯦꯡꯉꯨ ꯀꯥꯟꯗ ꯀꯩꯁꯨ ꯌꯥꯎꯗ꯭ꯔꯦ ꯈꯪꯉꯕ ꯀꯥꯟꯗ ꯏꯕꯨꯡꯉꯣꯒꯤ ꯆꯣꯔꯣꯟꯗ ꯅꯅꯥꯏꯅ ꯕꯣꯔꯣꯏꯁꯤꯃꯇꯪ ꯀꯠꯆꯔꯤ ꯂꯠꯅꯗꯅ ꯂꯧꯕꯤꯌꯨ ꯀꯣꯏꯗꯅ ꯃꯥꯅ ꯆꯤꯛꯑꯒ ꯕꯣꯔꯣꯏꯁꯤꯡꯗꯨ ꯀꯠꯈꯤꯕ ꯀꯥꯟꯗꯨꯗ ꯔꯥꯝꯅ ꯃꯗꯨꯗ ꯃꯥꯒꯤꯁꯦ ꯂꯨꯈꯥꯛꯅꯤ ꯑꯩꯉꯣꯟꯗ ꯃꯌꯥꯅ ꯆꯤꯛꯄ ꯀꯜꯂꯛꯄꯅꯤ ꯍꯥꯏꯕ ꯌꯦꯡꯈꯤꯗꯦ ꯃꯥꯅ ꯀꯠꯂꯤꯕꯁꯦ ꯕꯣꯔꯣꯏꯅꯤ ꯕꯣꯔꯣꯏꯁꯦ ꯑꯐꯕꯅꯤ ꯐꯠꯇꯕꯅꯤ ꯌꯦꯡꯈꯤꯗꯦ ꯔꯥꯝꯅ ꯃꯇꯝꯗꯨꯗ ꯌꯦꯡꯈꯤꯕꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯃꯥꯅ ꯇꯁꯦꯡꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯖꯕꯗꯣ ꯃꯗꯨ ꯎꯔꯒ ꯔꯥꯝ ꯊꯣꯏꯗꯣꯛꯅ ꯁꯕꯔꯤꯒꯤ ꯃꯐꯝꯗ ꯄꯦꯟꯕꯤꯈꯤ ꯈꯨꯗꯛꯇ ꯁꯕꯔꯤꯗꯣ ꯅꯤꯔꯕꯥꯟ ꯄꯟꯊ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯍꯟꯈꯤ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯏꯁꯣꯔꯒꯤ ꯄꯨꯖꯥ ꯇꯧꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯑꯄꯥꯝꯕꯕꯨ ꯌꯦꯡꯉꯒ ꯀꯠꯂꯤꯕ ꯄꯨꯝꯅꯃꯛꯇꯤ ꯑꯐꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯁꯣꯔꯗꯨꯅ ꯄꯦꯟꯕꯤꯕꯗꯨꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯑꯩꯅ ꯀꯠꯂꯤꯕ ꯇꯧꯔꯤꯕ ꯁꯣꯜꯂꯤꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯗꯨꯅ ꯄꯦꯟꯕꯤꯔꯝꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯔꯦꯝꯕꯗ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤ ꯁꯕꯔꯤꯅ ꯑꯔꯦꯝꯕ ꯇꯥꯈꯤꯗꯕ ꯑꯗꯨꯒꯨꯝꯅ ꯊꯃꯣꯏ ꯁꯦꯡꯕ ꯏꯁꯣꯔꯗꯨꯒꯤ ꯄꯦꯟꯅꯅꯕ ꯑꯩꯅ ꯈꯨꯔꯨꯝꯖꯕ ꯃꯥꯒꯤ ꯄꯤꯔꯛꯄ ꯃꯍꯩꯗꯨ ꯈꯟꯗꯕ ꯃꯇꯝꯗꯨꯗ ꯏꯁꯣꯔ ꯃꯥꯅꯕꯨ ꯄꯦꯟꯕꯤꯔꯕꯗꯤ ꯑꯩꯅ ꯅꯤꯒꯗꯧꯔꯤꯕꯗꯤ ꯑꯩꯅ ꯈꯟꯕ ꯉꯝꯕ ꯈꯔ ꯈꯛꯇꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯅꯤꯗꯧꯔꯤꯕ ꯈꯜꯂꯨꯗꯧꯔꯤꯕ ꯏꯁꯣꯔ ꯃꯥꯅ ꯄꯤꯔꯛꯄꯗꯗꯤ ꯑꯩꯅ ꯁꯨꯡꯈꯟ ꯈꯜꯂꯨꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯗꯦꯕꯅ ꯑꯁꯤꯒꯨꯝꯕ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯕ ꯑꯃꯗꯤ ꯄꯣꯠ ꯆꯩ ꯀꯠꯄ ꯄꯨꯖꯥ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝꯁꯤꯃꯇꯪ ꯄꯨꯈꯠꯄꯤꯔꯛꯄ ꯃꯁꯤ ꯚꯦꯗ ꯁꯥꯁꯇ꯭ꯔꯗ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯨꯅꯤ ꯊꯥꯒꯠꯆꯔꯤ ꯗꯦꯕꯒꯨꯝꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯃꯌꯥꯝ ꯑꯃꯅ ꯏꯁꯣꯔ ꯚꯛꯇꯤ ꯇꯧꯖꯔꯒ ꯊꯣꯏꯗꯣꯛꯅ ꯄ꯭ꯔꯁꯤද්ධ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯗꯦꯕꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 25 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯏꯁꯩꯍꯟꯕ ꯁꯣꯏꯕꯝ ꯇꯥꯛꯄꯤꯌꯨ ꯏꯁꯩꯍꯟꯕ ꯑꯩꯒꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯁꯩꯍꯟꯕꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯃꯥꯡ ꯊꯣꯡ ꯃꯅꯤꯡ ꯊꯣꯡ ꯑꯣꯟꯅꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯁꯤ ꯐꯕꯔꯥ ꯐꯠꯇꯕꯔꯥ ꯍꯥꯏꯕꯤꯔꯛꯎ ꯏꯁꯩꯍꯟꯕ ꯋꯥꯐꯝꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯃꯅꯤꯡ ꯊꯣꯡꯗ ꯆꯪꯉꯒ ꯃꯃꯥꯡ ꯊꯣꯡꯗ ꯍꯦꯛ ꯊꯣꯛꯈꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯡ ꯊꯣꯡꯗ ꯆꯪꯉꯝꯃꯒ ꯃꯃꯥꯡ ꯊꯣꯡꯗ ꯍꯟꯗꯣꯛꯇꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯆꯠꯈꯤꯕ ꯃꯁꯤ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯕꯗꯨꯅꯤ ꯃꯥꯏꯅꯁ ꯄ꯭ꯂꯁ ꯑꯣꯟꯅꯕ ꯍꯥꯏꯕ ꯇꯥꯏ
मसी यारी मकई तौनबिदब पई युम हाइबसे पॉजिटिव एनर्जी खुदिमक से ममांग थोंगदग चंगई अदुगा नेगेटिव एनर्जी सिंगसिन मनिंग थोंगलोमद सत्खी अदुना मनिंग थोंगलोमद सत्खी गदोब नेगेटिव एनर्जी इन्फ्लुएंसिंग अदु अइना मनिंग थोंगदगी अमुक संगबा ममांग थोंगद मुक थोकबा मेन तादना हंदो हंजिन सानरगदी जुम्मदुदा फत्तबा मवोंग सनैनबा अपल अयेत मयाम अमा लई हाइबा ताई अखोइदा मसी ममांग तकतगी अहलमन सिंगसु अदुम हाइनदुना मराकबा हौजिकसु अदुम वास्तु शास्त्रनसु मसी तौगनु अफब ओइदे हाइबा वाफमसे ngasi amukka hanna isayhanbagi mafamda paudamjari thagatsari tainarakpa ngasigi kunga taruk subadalo kutsari bisna nausa arke takpiu nausa khangdaba kayabu khangan bibagidabak thagatsari aikoi bu thagat pirakpa taram na oksari nausa ojabu punsida he na mai pakbu oibiu miyamgi seba matam sangna punsi nung sang na uibiyo. Yam na magnungay zay nausa, ako'y natamjari bihiram masibu. Puning sang na tabi na ba matungda, tauram masibu. Apabo uy haning bagi, makatana. Pongdong pirak ba, puna magtaram-taram na oksaraga. Matam sang na miyam giseba pangjabahay basi, nausa hoy gumba. Kway puna magkimating natanadi, ako'y gi. Kari itik na di tauram masi makasa na satsajaba ngamgani kway puna mga sugat piyo makatana matam sang na ikoy puna platform masida laymin na si haiba wapam simatanggang nausagi mapamda tamjari tagasari nausa tayo naragpada nga sige kun nga tariya sa badalukot sa ribasi mama tagpiyo mama ikoy gi laytay nongalagpada lai katke taubase hekta leiramdi aduna sauning ba pawi mama tagpirak libu wapamsi sumi aina lai tajaraga nongalagpada sorgi sebagi damakatsegi na kanbada atopa kanagumbana laido maputakta na hekirambadagi aina katke yang pagkanda lay layramdabagi sounding baduni mamana paubiribasi sumi ay yaning badu kairabadi jaga sehek saw baybasi masana tay adubu saw bagi mahutta mamada tamjaning badi laydo aina katpa nangdrabadi nangaroy hana kallabadi aina laydo ngarang numidang waigi matamduda hayang nungandrang ngay mana hekaduriba laysa nungala hektoyni aduna ngasi namidang waigi matamduda ayna laykong aduda sangaga he laypal nangna hayang salak po matamda salak iba lay punamak ado ayna pamsabi isordo hayraga isordo gi mapamda ayna katok sarabani aduna hayang isordugi sebagi damo ng pugay na satana isordugi mapamda taram katpiyu ko ay na laydo na sinaramo ado aragadi hayang mana maputakta na het pagi papa mo pangani amarom da isorda katkrabal layado mana mayumda puragat salaga mana layman way na katpagi amuk kasuma afabu oiraroy aduna matagpasu tamjakibaduni lay hekpa matamda maputakta na hekpa laydi mana katkani isor na loroy aduda ayna saudragana haibadi aygi ingkoldagi mana lay hekkibadugi ayna saudragana katpa na mana katpa mahay na ina pangduri mana huran bagi papo ina pangduri aduga amuk ayna nung mawalingida layduda sumoy na isorgi mapamda katok sare Haigi bataraga lay huran bagi pap to sumana pangani ani subada aina kat krabal lay do mana layman oina magi sordro kallu bagi isordo na hay nang ingonda layman kalakpai dana madugi pap amaga pap ani ni mana pangki dawribdo aduna
ꯃꯃꯥꯒꯤꯅ ꯐꯪꯒꯗꯧꯔꯤꯕꯁꯤ ꯄꯨꯏꯅꯃꯛꯇꯅꯤ ꯍꯥꯏꯖꯕ ꯇꯥꯏ ꯁꯥꯎꯕꯤꯔꯨꯅꯨ ꯚꯥꯞ ꯇꯥꯗꯕꯅ ꯄꯥꯞ ꯐꯪꯖꯕ ꯚꯥꯞ ꯇꯥꯕ ꯃꯃꯥꯒꯨꯝꯕꯒꯤꯅ ꯑꯗꯨꯝ ꯃꯍꯩꯗꯅꯤ ꯍꯥꯏꯕꯁꯤ ꯀꯧꯕꯤꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯊꯝꯖꯔꯒ ꯃꯃꯥꯅ ꯑꯅꯤꯁꯨꯕꯗ ꯄꯨꯈꯠꯄꯤꯔꯛꯏꯕꯁꯤꯅ ꯑꯩꯒꯤꯗꯤ ꯂꯝꯕꯤꯗ ꯍꯨꯏ ꯍꯧꯗꯣꯡ ꯑꯃꯨꯕꯅ ꯂꯝꯂꯥꯟꯈꯤꯕꯁꯦ ꯗꯥꯎ ꯌꯥꯝꯅ ꯌꯥꯖꯩ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏ ꯃꯃꯥꯅ ꯂꯝꯕꯤꯗ ꯍꯨꯏ ꯑꯃꯨꯕ ꯍꯧꯗꯣꯡ ꯑꯃꯨꯕꯅ ꯂꯝꯂꯥꯟꯈꯤꯕ ꯊꯦꯡꯅꯕꯗ ꯗꯥꯎ ꯌꯥꯏ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯩ ꯃꯃꯥꯡꯗ ꯊꯝꯖꯈꯤꯕꯗꯨꯅꯤ ꯍꯥꯏꯕꯗꯤ ꯍꯧꯗꯣꯡꯁꯤꯗꯤ ꯌꯨꯝꯂꯩꯃꯅꯤ ꯌꯨꯝꯂꯩꯃꯁꯤ ꯀꯅꯥꯒꯤ ꯕꯥꯍꯣꯟ ꯑꯣꯏ ꯍꯥꯏꯔꯤꯕꯤ ꯁꯁꯇꯤ ꯗꯦꯕꯤ ꯂꯩꯔꯤꯕꯤ ꯏꯃꯥꯒꯤ ꯕꯥꯍꯣꯟ ꯑꯣꯏ ꯑꯗꯨꯒ ꯍꯨꯏ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛ ꯀꯅꯥꯒꯤ ꯕꯥꯍꯣꯟ ꯑꯣꯏ ꯍꯥꯏꯕꯗ ꯃꯍꯥꯗꯦꯕꯒꯤ ꯑꯪꯁ ꯀꯂꯥ ꯑꯣꯏꯔꯤꯕ ꯚꯩꯔꯣꯞ ꯑꯩꯅ ꯀꯧꯕ ꯃꯍꯥꯗꯦꯕꯗꯣ ꯃꯥꯒꯤ ꯕꯥꯍꯣꯟ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯈꯟꯕꯤꯔꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯐꯕ ꯑꯣꯏ ꯍꯥꯏꯕꯗꯨ ꯊꯣꯏꯗꯣꯛꯅ ꯐꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯔꯣꯏꯕꯗ ꯃꯃꯥꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤꯅ ꯀꯨꯊꯤꯁꯨ ꯌꯦꯡꯕꯤꯕ꯭ꯔꯣ ꯃꯃꯥ ꯍꯣꯏ ꯅꯨꯡꯁꯤꯕꯤꯗꯅ ꯈ꯭ꯋꯥꯏꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯄꯨꯈꯠꯄꯤꯔꯛꯄ ꯀꯨꯊꯤꯁꯤꯡ ꯌꯦꯡꯖꯕꯒꯤ ꯊꯕꯛ ꯇꯧꯖꯔꯤ ꯁꯨꯝ ꯑꯣꯏꯗꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯐꯝꯁꯤꯃꯇꯪ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 29 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯔꯕꯤꯅꯥ ꯇꯥꯛꯄꯤꯌꯨ ꯔꯕꯤꯅꯥ ꯊꯥꯒꯠꯆꯔꯤ ꯑꯩꯒ꯭ꯌꯥꯕꯨ ꯊꯥꯒꯠꯄꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯅꯨꯡꯉꯥꯏꯖꯩ ꯔꯕꯤꯅꯥ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯇꯪ ꯐꯣꯡꯗꯣꯛꯄꯤꯗꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯈꯤꯕꯁꯤꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯔꯕꯤꯅꯥꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯖꯕ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯁ꯭ꯔꯤ ꯚꯒꯋꯥꯟꯅ ꯔꯕꯤꯅꯥꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 29 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯑꯦꯁꯀꯤꯅ ꯄꯥꯕꯨꯡ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯟꯇ꯭ꯔ ꯁꯥꯙꯅꯥ ꯍꯥꯏꯕꯁꯤ ꯃꯇꯧ ꯀꯃꯥꯏꯅ ꯇꯧꯕꯒꯦ ꯆꯨꯝꯅꯒꯤ ꯃꯟꯇ꯭ꯔ ꯁꯣꯟꯕꯒ ꯀꯔꯤ ꯈꯦꯠꯅꯕꯒꯦ ꯔꯨꯗ꯭ꯔ ꯑꯚꯤषꯦꯛꯁꯨ ꯇꯥꯛꯄꯤꯌꯨ ꯑꯦꯁꯀꯤꯅ ꯃꯟꯇ꯭ꯔ ꯁꯥꯙꯅꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯟꯇ꯭ꯔꯗꯨꯕు ꯊꯋꯥꯏ ꯍꯥꯞꯄ ꯍꯥꯏꯕ ꯇꯥꯏ ꯍꯥꯏꯕꯗꯤ ꯑꯩꯒ ꯑꯃꯠꯇ ꯑꯣꯏꯅ ꯃꯟꯇ꯭ꯔꯗꯨꯒ ꯂꯩꯃꯤꯟꯅꯕ ꯉꯝꯅꯕ ꯍꯣꯠꯅꯖꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯟꯇ꯭ꯔꯁꯤ ꯂꯀꯛ ꯃꯌꯦꯛꯇꯨ ꯁꯦꯡꯅ ꯍꯥꯏꯕ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯃꯟꯇ꯭ꯔꯅꯦꯅ ꯊꯤꯖꯤꯟꯕꯗꯨꯗꯤ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕ ꯃꯟꯇ꯭ꯔꯗꯨ ꯑꯩꯒ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯅ ꯅꯤꯡꯁꯤꯡꯉꯨꯕ ꯇꯧꯗꯅ ꯍꯥꯏꯐꯦꯠꯇ ꯅꯤꯡꯉꯛꯄꯗ ꯃꯟꯇ꯭ꯔꯁꯤ ꯃꯇꯣꯝꯗ ꯖꯤꯔꯤ ꯃꯥꯡꯗ ꯊꯣꯛꯂꯛꯏꯕꯗꯨꯗ ꯃꯟꯇ꯭ꯔꯗꯨꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯏꯁꯣꯔꯗꯨꯒꯤ ꯁꯛꯇꯝꯗꯨꯃꯛ ꯑꯩꯅ ꯎꯕ ꯉꯝꯃꯛꯄ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯥꯒ ꯑꯩꯒ ꯂꯦꯡꯗꯅ ꯂꯩꯃꯤꯟꯅꯕ ꯉꯝꯕ ꯃꯗꯨꯒꯤ ꯑꯩꯚ꯭ꯌꯥꯁ ꯁꯥꯖꯦꯟ ꯍꯥꯏꯕ ꯇꯥꯏ ꯁꯥꯙꯅꯥ ꯀꯧꯏ ꯃꯗꯨꯕꯨ ꯏꯁꯣꯔ ꯑꯗꯨꯃꯛꯀꯤ ꯁꯛꯇꯝ ꯑꯗꯣ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯂꯤꯡꯈꯠꯀꯗꯣꯏꯅꯤ ꯑꯩꯅ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯜꯂꯛꯄ ꯃꯇꯝꯗ ꯁꯨꯔꯖ ꯃꯟꯇ꯭ꯔ ꯍꯦꯛ ꯁꯣꯜꯂꯛꯄ ꯁꯨꯔꯖ ꯗꯦꯕꯗꯣ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯃꯟꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯁꯛꯇꯝꯗꯨ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯒ ꯃꯗꯨꯕꯨ ꯁꯣꯟꯕ ꯃꯇꯝꯗꯁꯨ ꯌꯥꯝ ꯊꯥꯖꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯃꯟꯇ꯭ꯔꯗꯨꯗ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛꯁꯦ ꯀꯠꯊꯣꯛꯆꯕꯒ ꯂꯣꯏꯅꯅ ꯁꯣꯟꯕ ꯃꯗꯨ ꯉꯝꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯈꯪꯉꯤꯕ ꯁꯤꯟꯐꯥ ꯄꯨꯔꯤꯕ ꯃꯟꯇ꯭ꯔꯁꯤ ꯑꯈꯪꯕ ꯒꯨꯔꯨ ꯑꯃꯒꯤ ꯃꯈꯥꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯟꯇ꯭ꯔꯁꯤꯒꯤ ꯈꯣꯟꯊꯣꯛꯅ ꯀꯃꯥꯏꯅ ꯍꯥꯏꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯗꯨ ꯑꯣꯖꯥꯗꯨꯒꯤ ꯃꯈꯥꯗ ꯆꯨꯝꯅ ꯇꯝꯖꯔꯒ ꯃꯗꯨꯕꯨ ꯑꯩꯅ ꯁꯣꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯕ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯥꯛꯇꯤꯁ ꯑꯁꯤꯕꯨꯅꯤ ꯃꯟꯇ꯭ꯔ ꯁꯥꯙꯅꯥ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯌꯥꯎꯗꯅ ꯑꯩꯅ ꯁꯤꯟꯐꯥ ꯍꯦꯛꯇ ꯐꯥꯔꯒ ꯃꯟꯇ꯭ꯔꯗꯨ ꯆꯦꯗ ꯌꯦꯡꯉꯒ ꯄꯔꯞ ꯊꯤꯔꯒ ꯍꯦꯛꯇ ꯇꯧꯕꯗꯨꯅꯗꯤ ꯃꯟꯇ꯭ꯔꯗꯨꯒꯤ ꯁꯤද්ධ ꯑꯣꯏꯕ ꯉꯝꯃꯣꯏꯗ ꯁꯤද්ධ ꯍꯥꯏꯕꯗꯤ ꯑꯃꯥꯡ ꯑꯇꯥ ꯂꯩꯇ꯭ꯔꯕ ꯀꯥꯟꯅꯕ ꯃꯍꯩ ꯑꯗꯨꯅ ꯑꯗꯨꯒꯤ ꯀꯥꯟꯅꯕꯗꯨ ꯂꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯟꯇ꯭ꯔꯁꯤ ꯁꯥꯙꯅꯥ ꯇꯧꯕ ꯇꯥꯕ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯕ ꯇꯥꯕ ꯑꯁꯨꯝ ꯑꯣꯏꯗꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯕꯨꯅꯤ ꯃꯟꯇ꯭ꯔ ꯁꯥꯙꯅꯥ ꯍꯥꯏꯗꯅ
ꯊꯝꯖꯔꯤꯕꯁꯤ ꯑꯗꯨꯅ ꯆꯨꯝꯅ ꯁꯣꯟꯕꯒ ꯈꯦꯟꯅꯕ ꯍꯥꯏꯕꯁꯤ ꯃꯟꯇ꯭ꯔꯗꯨꯒꯤ ꯑꯩꯅ ꯃꯊ꯭ꯋꯥꯏ ꯍꯥꯞꯅꯅꯕ ꯃꯟꯇ꯭ꯔꯗꯨ ꯁꯣꯜꯂꯛꯄꯗ ꯏꯁꯣꯔꯒꯤ ꯁꯛꯇꯝ ꯁꯨꯔ ꯁꯕꯗ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯅ ꯁꯣꯟꯕ ꯃꯇꯝꯗꯨꯗ ꯑꯣꯏꯔꯛꯄꯗꯨꯒ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯁꯣꯟꯕꯗꯨꯒ ꯈꯦꯟꯅꯕ ꯈꯔ ꯂꯩ ꯃꯁꯤꯅꯤ ꯍꯥꯏꯖꯕ ꯇꯥꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯇꯝꯕꯤꯔꯛꯂꯤꯕ ꯔꯨꯗ꯭ꯔꯥꯚꯤꯁꯦꯛ ꯇꯥꯛꯄꯤꯌꯨ ꯍꯥꯏ ꯔꯨꯗ꯭ꯔꯥꯚꯤꯁꯦꯛ ꯍꯥꯏꯕꯁꯤ ꯁꯤꯕ ꯃꯍꯥꯗꯦꯕꯕꯨ ꯄꯨꯖꯥ ꯇꯧꯕ ꯃꯇꯝꯗ ꯑꯚꯤꯁꯦꯛ ꯍꯥꯏꯕꯗꯤ ꯆꯥꯏꯊꯕ ꯍꯥꯏꯕꯅꯤ ꯃꯍꯥꯗꯦꯕꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯥ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯁꯤꯕꯂꯤꯡꯒꯗ ꯑꯩꯈꯣꯏꯅ ꯆꯥꯏꯊꯕ ꯃꯁꯤꯒꯤ ꯅꯤꯌꯣꯝ ꯁꯤ ꯌꯥꯎꯅ ꯄꯨꯖꯥ ꯀꯠꯄꯗꯨꯕꯨꯅꯤ ꯔꯨꯗ꯭ꯔ ꯑꯚꯤꯁꯦꯛ ꯆꯥꯏꯊꯕꯗꯤ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯟꯇ꯭ꯔ ꯑꯃꯃꯝꯒ ꯂꯣꯏꯅꯅ ꯆꯥꯏꯊꯒꯅꯤ ꯃꯉꯣꯟꯗ ꯆꯥꯏꯊꯕꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯁꯤ ꯁꯪꯒꯣꯝ ꯑꯅꯧꯕꯅ ꯆꯥꯏꯊꯒꯅꯤ ꯈꯣꯏꯍꯤꯅ ꯆꯥꯏꯊꯒꯅꯤ ꯁꯪꯒꯣꯝ ꯑꯐꯝꯕꯅ ꯆꯥꯏꯊꯒꯅꯤ ꯘꯤꯅ ꯆꯥꯏꯊꯒꯅꯤ ꯑꯗꯒꯤ ꯑꯔꯣꯏꯕꯗ ꯏꯁꯤꯡꯅ ꯁꯨꯝ ꯑꯣꯏꯗꯅ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯟꯇ꯭ꯔ ꯑꯃꯃꯝꯒ ꯂꯣꯏꯅꯅ ꯚꯒꯋꯥꯟ ꯁꯤꯕꯕꯨ ꯆꯥꯏꯊꯔꯒ ꯄꯨꯖꯥ ꯀꯠꯄꯁꯤꯕꯨ ꯑꯚꯤꯁꯦꯛ ꯇꯧꯕ ꯑꯗꯨꯅ ꯔꯨꯗ꯭ꯔ ꯑꯚꯤꯁꯦꯛ ꯍꯥꯏꯔꯒ ꯈꯪꯉꯤ ꯁꯨꯝ ꯑꯣꯏꯗꯅ ꯋꯥꯐꯝꯁꯤꯃꯇꯪ ꯑꯦꯁꯀꯤꯅꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯦꯁꯀꯤꯅꯥ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 30ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯂꯥꯏꯁ꯭ꯔꯝ ꯀꯦꯕꯤ ꯑꯩꯒ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯦꯕꯤ ꯂꯥꯏꯗ ꯀꯠꯅꯕ ꯏꯁꯤꯡ ꯑꯁꯤ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯒꯦ ꯍꯥꯏꯕꯗꯤ ꯅꯣꯡꯒꯤ ꯏꯁꯤꯡ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯄꯥꯠꯀꯤ ꯏꯁꯤꯡ ꯇꯣꯇꯤꯒꯤ ꯏꯁꯤꯡ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯃꯌꯥꯝꯁꯤꯗꯒꯤ ꯀꯔꯝꯕꯅ ꯏꯁꯣꯔ ꯀꯠꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯒꯦ ꯑꯁꯤꯅꯤ ꯀꯦꯕꯤꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯀꯦꯕꯤ ꯋꯥꯐꯝꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯊꯛꯄ ꯌꯥꯔꯅꯤ ꯑꯩꯅ ꯊꯛꯄꯗ ꯑꯩ ꯄꯦꯜꯂꯅꯤ ꯍꯥꯏꯅ ꯈꯟꯕ ꯏꯁꯤꯡ ꯍꯥꯏꯖꯕ ꯇꯥꯏ ꯏꯁꯣꯔꯗ ꯀꯠꯀꯗꯕꯅꯦꯅ ꯑꯩꯅ ꯑꯅꯩꯕ ꯏꯁꯤꯡ ꯏꯁꯣꯔꯒꯤꯅꯤ ꯀꯠꯄ ꯑꯩꯅ ꯊꯛ ꯀꯥꯟꯗꯅ ꯃꯗꯨ ꯊꯛꯅꯤꯡꯗꯕ ꯑꯩꯅ ꯊꯛꯅꯤꯡꯗꯕ ꯏꯁꯤꯡ ꯑꯗꯣ ꯏꯁꯣꯔꯗ ꯀꯠꯄꯗ ꯀꯥꯟꯅꯔꯣꯏ ꯍꯥꯏꯖꯕ ꯇꯥꯏ ꯑꯗꯨꯅ ꯑꯩꯅ ꯃꯗꯨ ꯂꯧꯕ ꯃꯇꯝꯗ ꯐꯔꯦ ꯍꯥꯏꯅ ꯈꯟꯕ ꯏꯁꯤꯡ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯀꯠꯄꯗ ꯁꯤꯖꯤꯟꯅꯕ ꯊꯣꯏꯗꯣꯛꯅ ꯐꯩ ꯁꯨꯝ ꯑꯣꯏꯗꯅ ꯂꯥꯏꯁ꯭ꯔꯝ ꯀꯦꯕꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯀꯦꯕꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 38ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯄꯤ ꯁꯨꯔꯖ ꯀꯨꯃꯥꯔ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯖꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯨꯔꯖ ꯀꯨꯃꯥꯔ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯕꯒ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯁꯔꯨꯛ ꯌꯥꯕꯤꯗꯅ శ్రీ భగవాꯟꯒꯤ నాम ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯕꯨ ꯈꯨꯔꯨꯝꯕꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯕꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯃꯈꯥ ꯇꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯚꯒꯋꯥꯟꯅ ꯊꯧꯖꯥꯟ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 32ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯃꯟꯗꯥꯀꯤꯅꯤ ꯇꯥꯛꯄꯤꯌꯨ ꯃꯟꯗꯥꯀꯤꯅꯤ ꯃꯪꯒꯣꯜ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯩꯒ꯭ꯌꯥ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯃꯟꯗꯥꯀꯤꯅꯤꯒꯤ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯄꯤꯔꯛꯄ ꯋꯥꯍꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯚꯒꯋꯥꯟꯒꯤ ꯆꯣꯔꯣꯟꯗ ꯑꯇꯣꯞꯄꯒꯤ ꯇꯧꯕꯤꯃꯜꯕꯨ ꯃꯁꯛ ꯈꯪꯕꯤꯕꯒꯤꯗꯃꯛ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗꯁꯤꯃꯇꯪ ꯚꯒꯋꯥꯟꯒꯤ ꯆꯣꯔꯣꯟꯗ ꯅꯤꯖꯈꯤꯕꯅꯤ ꯃꯈꯥ ꯇꯥꯅ ꯃꯟꯗꯥꯀꯤꯅꯤꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯖꯒꯥ ꯂꯩꯇꯕꯅ ꯗꯨꯔꯒꯥ ꯂꯛꯁꯃꯤ ꯍꯅꯨꯃꯥꯟꯅꯆꯤꯡꯕ ꯂꯥꯏꯁꯤꯡ ꯄꯨꯟꯅ ꯊꯝꯃꯤꯟꯅꯕꯁꯤ ꯐꯠꯇꯦ ꯍꯥꯏ ꯍꯨꯟꯗꯣꯛꯄꯁꯨ ꯄꯥꯝꯃꯨꯏ ꯃꯁꯤꯕꯨ ꯀꯝꯗꯧꯒꯗꯒꯦ ꯃꯟꯗꯥꯀꯤꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯊꯣꯏꯗꯣꯛꯅ ꯆꯤꯡꯅꯕꯤꯔꯨꯅꯨ ꯍꯥꯏꯖꯕ ꯇꯥꯏ ꯑꯩꯒꯤ ꯂꯩꯔꯤꯕ ꯖꯒꯥꯗꯨꯃꯛꯇꯗ ꯏꯁꯣꯔꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯄꯔꯦꯡ ꯑꯣꯏꯅ ꯁꯝꯅꯍꯟꯗꯅ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯃꯗꯩꯗ ꯑꯩꯅ ꯅꯤꯇꯤꯒꯤ ꯊꯥꯎꯃꯩ ꯀꯠꯆꯕ ꯉꯝꯖꯕ ꯈꯔ ꯀꯠꯆꯗꯅ ꯏꯁꯣꯔꯗꯨꯕꯨ ꯅꯨꯡꯁꯤꯖꯕ ꯐꯣꯡꯗꯣꯛꯆꯕ ꯈꯨꯔꯨꯝꯖꯕ ꯀꯔꯤꯃꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯗꯨ ꯊꯝꯃꯤꯟꯅꯕꯗ ꯗꯣꯁ ꯂꯩꯔꯣꯏ ꯍꯥꯏꯖꯕ ꯇꯥꯏ ꯍꯥꯏꯕꯗꯤ ꯊꯝꯃꯤꯟꯅꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯃꯟꯗꯥꯀꯤꯅꯤꯅ ꯑꯃꯠꯇ ꯃꯗꯨ ꯄ꯭ꯔꯥꯟ ꯄ꯭ꯔꯇꯤꯁꯊꯥꯅꯆꯤꯡꯕ ꯅꯤꯌꯣꯝ ꯇꯧꯔꯒ ꯇꯧꯕ ꯄꯨꯖꯥ ꯃꯟꯗꯤꯔ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕꯒꯤ
ꯑꯩꯅ ꯄꯥꯝꯖꯕꯒꯤ ꯗꯦꯕꯥ ꯗꯦꯕꯤꯁꯤꯡ ꯑꯗꯣ ꯑꯩꯅ ꯅꯤꯡꯕ ꯃꯇꯝꯗ ꯆꯨꯝꯅ ꯃꯨꯔꯇꯤ ꯊꯝꯗꯅ ꯅꯤꯡꯉꯕꯁꯨ ꯌꯥꯏ ꯏꯁꯣꯔ ꯍꯥꯏꯕꯁꯤꯗꯤ ꯃꯨꯔꯇꯤ ꯂꯩꯇꯕ ꯃꯐꯝꯗ ꯏꯁꯣꯔ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯗꯦ ꯏꯁꯣꯔꯗꯤ ꯃꯐꯝ ꯈꯨꯗꯤꯡ ꯁꯤꯟꯕ ꯊꯨꯡꯅ ꯂꯩ ꯑꯗꯨꯗ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯨꯗ ꯑꯩꯅ ꯏꯁꯣꯔꯗꯨꯒꯤ ꯅꯥꯝꯗꯨ ꯁꯣꯟꯖꯕ ꯃꯇꯝꯗ ꯃꯥꯕꯨ ꯈꯨꯔꯨꯝꯖꯕ ꯃꯇꯝꯗ ꯃꯨꯔꯇꯤꯗꯨ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯤ ꯆꯤꯡꯁꯤꯟꯕ ꯋꯥꯠꯄ 마게 석담도 사갓보다 와봐 석담도 사갓보 누가이나나버니 아이는 닝제보다 우는 썩나나버니 무르티에 탐바 하이리버스 아드나 레이리버 무르티 싱아도 로이나 빠리앵가 좀 탐비요 아두가 아이는 농시나 로이나 고름비요 닝제버 지브기 마품데 소나 소이다나 타우잔비 하이버시 사스트르기 와품니 말하마두나 ꯊꯝꯕꯗ ꯀꯔꯤꯝꯇ ꯀꯥꯏꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯄꯥꯎꯗꯝꯖꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 38 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯔꯥꯙꯥ ꯂꯥꯏꯁꯪꯕꯝ ꯇꯥꯛꯄꯤꯌꯨ ꯔꯥꯙꯥ ꯄꯥꯕꯨꯡ ꯁꯅꯤ ꯈꯨꯔꯨꯝꯕꯒꯤ ꯃꯤꯅ ꯐꯣꯂꯥ ꯆꯥꯁꯤ ꯂꯥꯎ ꯍꯥꯏꯔꯝꯕ ꯑꯗꯨꯒ ꯆꯠꯇꯕꯁꯤ ꯐꯠꯇꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯎ ꯔꯥꯙꯥ ꯋꯥꯐꯝꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯥꯒꯤ ꯐꯣꯂꯥꯗꯨ ꯆꯨꯝꯅ ꯁꯦꯕꯥꯗꯨꯗ ꯌꯥꯎꯃꯤꯟꯅꯁꯤ ꯑꯩꯒꯤ ꯄꯨꯖꯥꯗꯨꯗ ꯃꯌꯥꯝ ꯑꯇꯤꯊꯤ ꯑꯣꯏꯅ ꯚꯥꯕꯣꯛ ꯑꯣꯏꯅ ꯂꯦꯡꯕꯤꯔꯛꯎ ꯑꯩ ꯁꯦꯕꯥ ꯐꯪꯖꯒꯦ ꯍꯥꯏꯖꯕꯒꯤ ꯀꯧꯖꯕꯅꯤ ꯃꯗꯨꯗ ꯆꯠꯇꯕꯒꯤ ꯗꯣꯁ ꯍꯥꯏꯕꯗꯨꯃꯗꯤ ꯂꯩꯇꯦ ꯊꯥꯒꯠꯆꯔꯤ ꯔꯥꯙꯥ ꯇꯥꯏꯅꯔꯛꯄꯗ 34 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯑꯔꯤꯕꯝ ꯖꯃꯨꯅꯥ ꯃꯌꯥꯡ ꯏꯝꯐꯥꯜ ꯇꯥꯛꯄꯤꯌꯨ ꯖꯃꯨꯅꯥ ꯑꯩꯒ꯭ꯌꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯆꯦꯅꯦꯜꯁꯤꯗ ꯑꯩꯗꯤ ꯅꯧꯅ ꯆꯪꯂꯛꯄꯅꯤ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯖꯃꯨꯅꯥ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯇꯥꯅ ꯁꯦꯝꯒꯦ पंचमुख हनुमान की पिक्चर इमुंगी मफम कदाइदा थेटकदगे ख्वाइदगी फगदब मायोन सिंबदो ताकबिरउ जमुना ममांगदसु थमजख्रे अदुबु जमुनाना ताबिहौदबा थेंगनबिहौदबदगी ngasi नौना पुखतपिरकपा पंचमुख हनुमान पिक्चर हाइबसे इमुंदुगी माइकई हाइबबु अइगे युमसे अवांग ओनबे युम ओइबे याय नोंपो ओनबे युम ओइबे याय नत्रगना नोंसुप ओनबे युम ओइबसु याय मखा ओनबे युम ओइबसु याय मागी ओइनिंगबा मौंग ओलसनु युमसे अदो मागी ख्वाइ फबा मफमदि अइगे ममांग थोंगना चंगिबा मफमसे बसिदगी हनुमान की पिक्चर है बताई पंचमुख की पिक्चर से ममाई अवांग ओनबे डायरेक्शन नॉर्थ साइड नत्रगना वेस्ट नोंसुप ओनबे डायरेक्शन अनिसद येंगा थेपियो जुंगी मायोंदी ओइनिंगबो ओरसनु मदुदा हाइबदा लुरनी अइना सोमदा हाइरुबा मतमदना नोंपो ओनबगी युमदा हाइरुरगा होरेन युम मदुना नोंसुप ओनबे युम ओरमगदि अदुना मदुगी लेतनबा अइगे ममांग थोंग असिदगी हेक संगकपा मफमसे मसिदगी येंबदा अइगे वाल से खुदोंग सागदुबो येंगा ममाई नोंसुप ओनबा डायरेक्शन ओइना थेटपा यागदोबा मफम अमा थेटपिरो नत्रगना अवांग ओनबा याबा डायरेक्शन अमा थेटपिरो मदु वास्तु शास्त्रना अफब डायरेक्शन नि हाइना ताकपिरबा मोड असिमतंग जमुनागी मफमदा पौदमजरी थागतसरी ताइनरकपा ngasiगी 35 सुबदा लुखुत्सरिबसुना NIS ताकपियु NIS उजा युमगी स्टियर थंबगी ख्वाइदगी फब मफमसी कदाइदनों अमुक्ता हाइबिरओ NIS युमगी स्टियर केस थंबगी वाफमसे वास्तु शास्त्र की मोन थंबिरमी बसिदा हाइरगदी ख्वाइदगी बेस साउथ वेस्ट हाइबताई संतोंग माइकई थंबसना ख्वाइदगी फई हाइब अनसबा ऑप्शन दना वेस्ट नोंसुप फई हाइब अहुमसुब अरोइबगी फब मफमसिना साउथ मखाद असुमबदना ख्वाइदगी फबा हाइरगदी
Sandong Bangba Southwest Migration Quaitaki Pai and Tambirami have Wapam Simatang NIS Gimapamda Bautam Zeri Tagatsari Matang Dam Lokotsari Basuna Sana Hanbi Oja Kurum Zeri Kurum Bir Pataram Taram na Oksari Takpiu Sana Hanbigi Anisabapu so in a Kari Wapam Pungdok Bining Liba Oja Nupi Bisungi Tagi period Lakliba Manungda Gayatri Mantra na Singba Atay Mantra Sing Sonbayagadra Sanatombi Tagpirak liba Isoryo iba Nam Gayatri Buero Natragana Atopa Nam Son Bahay Bagajat Kaysidi Isa Mang Bahay Balite Yung Mang Bahay Balite Mangonda Yada Bahay Badu Laitana Mapam Matampo na magta Sonjaba Karimata Kaite Haiba Wapam si Bedana Tambirami Magi Yada Bahay Babu Sorgi Mapamda Koy na Arsa Puja Karigumba Makatlaga Kurum Magpamatamda di Yaroy Daba Maduna Taba Aigi meditation Dhyan Taujaba Kurum Jaba Ning Jaba Sidi Karimata Kaiba Laite Haiba Wapam si Tamzeraga Sanaan Bina Anis Sabadam Takpirak Libasana Sandhagi Lai Dhupkat Pasi Imungi Lai Amadi Mapan Gitulasibung Masi Karam Banahana Puja Katpahogadagi Sanahan Bi Takpirak Libawa Pamasisu Sapmane Haijabatay Mapan Gilay na Hubira Basu Imung Gilay na Buhana Hubira Basu Sapmane Haibaduni Haibadi Sura Nido Mari Tudong Lay na Daba Mapan Gilay Hana Kurumbining Le Mapal Hana Kurumbiro Imung Hana Kurumbining Imung Hana Kurumbiro Iya Haibawapam si Sanahan Bigi Mapamda Bogdam Zeri Tagat Zeri Tainarak Bangasigi ni Suba Wahangda Muglokat Zeri Basana Wang Kairagpam Nung Sire Tagpiyo Nung Sire Aygabu Kurum Zeri Janme Zoyna Kusapambi Kaktatlu Haikibagi Tangkaktu Amuktang Tabira O Nung Sire Tagpirak diba Post kami na si Karihay gani ay ko'y gidi Pula po'y na Tagas sa krabad kumatang kakamani File singdo matang-matang na hangdo o yengbiyo Soyda na Yawro galiram gani ay buwapam si Tamzari aduga Karigumbada File do Hangdo pumatamda tibam kang dabo waragana Ay ko'y gimay kay dagi karilay bagi ay bado WhatsApp ki khutangda share tawjirak bayabra haibadu yeng jage sumoydana thamjiraga nung sirera anya sabada takpirak di basana kokta sakra ani ungbagi maram haibiyo madugi kari puja tawjagani oja nung sire kokta sakra ani layba haibasada layriba sakra gi mawong si ani haijabatay Isam na haipetap pitak na layba ama. Aduga karasaw na suragi mawongda panduoga layba sakra haiba ma. Sumuda na sakragi pitobasi anilay anisigi manungda suragum na haiduoga karapan na layba mawong sibuna karakali. Aduga pitak na layba sina karasuli. Masigi magulay babu mangunda Eko'y sadaron lay nariba miyam sa digwi ba toy-do-hedo pa mangon na matik mangal karalay ba heli. Asigumba sa karalay ba miyo sing sina. Adana mangon na paraganayam pa ba, patraganayam na pataba. Tawbagan ba adong masakti magun karalay hay batay. Adana masidagi apa ba may kayrom da sat na ba. Patta ba may kayrom da sat na ba. Sat na ba. Magi paratikar puja hay babu. Atopa atay ne masigi puja pide mamasana gyan tarak laba matamda ay di mesiro ay abakanto da maruay na omkar sibanan mo magi minit ama ani da wala baso om hay dhyan na si
ꯇꯧꯖꯕ ꯃꯇꯝꯗꯨꯗ ꯑꯣꯝ ꯍꯥꯏꯕꯁꯤ ꯆꯨꯝꯅ ꯆꯤꯟꯕꯥꯟ ꯃꯇꯦꯛ ꯈꯤꯇꯪꯒꯤ ꯁꯣꯟꯕꯗꯨ ꯅꯠꯇꯦ ꯑꯣꯝ ꯍꯥꯏꯕ ꯁꯕꯗꯁꯤꯃ ꯑꯩꯅ ꯅꯨꯡꯁꯤꯅ ꯐꯖꯅ ꯊꯤꯔꯛꯑꯕ ꯀꯥꯟꯗ ꯑꯣꯝ ꯍꯥꯏꯔꯛꯄ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯈꯣꯡꯗꯒꯤꯅ ꯂꯋꯥꯏ ꯐꯥꯎꯕꯁꯤ ꯄꯨꯂꯞ ꯕꯤꯀꯥꯔ ꯇꯨ ꯆꯨꯡꯅ ꯑꯩꯅ ꯁꯕꯗꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯁꯣꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯀꯌꯥꯠ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯌꯥꯀꯥꯏꯒꯅꯤ ꯑꯁꯨꯝ ꯑꯣꯏꯗꯅ ꯃꯥꯅ ꯅꯤꯇꯤꯒꯤ ꯑꯣꯝ ꯍꯥꯏꯕ ꯁꯕꯗ ꯑꯁꯤꯕꯨ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕꯁꯤ ꯌꯥꯀꯥꯏꯍꯟꯕ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯏꯚꯤꯜ ꯅꯦꯒꯦꯇꯤꯚ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯩꯊꯣꯛꯈ꯭ꯔꯒ ꯑꯐꯕꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯕꯦꯗꯅ ꯊꯝꯕꯤꯔꯝꯃꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯋꯥꯡꯈꯩꯔꯥꯛꯄꯝ ꯅꯨꯡꯁꯤꯔꯩꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯔꯩ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯂꯥꯏꯙꯔ ꯁꯣꯐꯤꯌꯥ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯣꯖꯥ ꯀꯔꯤ ꯅꯨꯃꯤꯠꯇ ꯕ꯭ꯔꯇ ꯇꯧꯔꯒ ꯑꯅꯥ ꯑꯌꯦꯛ ꯀꯣꯛꯀꯗꯒꯦ ꯑꯅꯥ ꯑꯌꯦꯛꯅ ꯃꯤꯃꯥꯟꯅꯕ ꯉꯝꯗ꯭ꯔꯦ ꯁꯣꯐꯤꯌꯥ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯕ꯭ꯔꯇ ꯑꯃꯍꯦꯛꯇ ꯀꯠꯂꯒ ꯃꯁꯤ ꯐꯕ ꯐꯠꯇꯕ ꯍꯥꯏꯕꯁꯤ ꯈꯖꯤꯛꯇꯪ ꯂꯨꯕ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯕꯤꯆꯥꯔ ꯇꯧꯕꯤꯒꯗꯧꯕꯁꯤ ꯑꯩꯒꯤ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯂꯩꯈꯤꯕ ꯒ꯭ꯔꯍ ꯅꯈꯦꯇ꯭ꯔꯒꯤ ꯈꯣꯡꯐꯝ ꯑꯗꯨꯅ ꯀꯔꯤ ꯀꯔꯤ ꯃꯑꯣꯡꯗ ꯑꯅꯥ ꯑꯌꯦꯛ ꯄꯤꯒꯗꯕ ꯒ꯭ꯔꯍ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯒ꯭ꯔꯍꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯔꯝꯕ ꯒ꯭ꯔꯍꯕꯨ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯅꯤꯡꯖꯔꯒ ꯈꯟꯖꯔꯒ ꯕ꯭ꯔꯇ ꯀꯠꯆꯔꯒ ꯑꯩꯒꯤ ꯑꯐꯕ ꯑꯣꯏꯒꯗꯒꯦ ꯑꯗꯨꯗꯒꯤ ꯇꯥꯏꯅꯔꯛꯄ ꯑꯅꯤꯁꯨꯕꯗꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯐꯤꯊꯨꯞ ꯍꯥꯏꯕ ꯇꯥꯏ ꯃꯗꯨꯗꯁꯨ ꯑꯩꯒꯤ ꯏꯄꯣꯛ ꯖꯟꯃꯀꯣꯁꯇꯒꯤ ꯕꯤꯆꯥꯔ ꯑꯃꯗꯤ ꯌꯨꯝꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩ ꯍꯥꯏꯕ ꯑꯅꯤꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯣꯏꯅ ꯂꯩꯕ ꯃꯔꯝ ꯑꯗꯨꯅ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯗ ꯕ꯭ꯔꯇꯁꯤꯃ ꯀꯠꯂꯒ ꯍꯦꯛꯇ ꯑꯅꯥ ꯑꯌꯦꯛꯁꯤ ꯀꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯂꯨꯒꯗꯕ ꯋꯥꯐꯝ ꯑꯣꯏꯕꯅ ꯊꯝꯖꯈ꯭ꯔꯤꯕ ꯑꯩꯒꯤ ꯖꯟꯃꯀꯣꯁꯇꯤ ꯑꯃꯗꯤ ꯑꯩꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩ ꯃꯑꯣꯡ ꯃꯇꯧꯁꯤ ꯑꯃꯨꯛꯇꯪ ꯑꯍꯥꯟꯕꯗ ꯕꯤꯆꯥꯔ ꯇꯧꯊꯣꯛꯄꯤꯕ ꯑꯃꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯁꯣꯐꯤꯌꯥ ꯂꯥꯏꯙꯔꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯋꯥꯍꯪ ꯑꯣꯏꯅ ꯄꯨꯈꯠꯄꯤꯔꯛꯂꯤꯕꯁꯤꯅ ꯁꯥꯟꯇꯤꯕꯂꯥ ꯁꯨꯈ ꯇꯥꯛꯄꯤꯌꯨ ꯁꯥꯟꯇꯤꯕꯂꯥ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯒꯤ ꯃꯍꯥꯗꯦꯕ ꯑꯃ ꯂꯩ ꯑꯩꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯄꯨꯟꯕ ꯃꯐꯝꯗ ꯃꯃꯥꯏ ꯅꯣꯡꯆꯨꯞ ꯑꯣꯟꯅ ꯊꯝꯖꯩ ꯃꯁꯤꯕꯨ ꯐꯕ꯭ꯔꯥ ꯇꯥꯛꯄꯤꯔꯛꯎ ꯁꯥꯟꯇꯤꯕꯂꯥꯅ ꯃꯍꯥꯗꯦꯕꯒꯤ ꯃꯥꯌꯣꯟ ꯊꯝꯕꯒꯤ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯍꯥꯏꯔꯒꯗꯤ ꯃꯃꯥꯏ ꯅꯣꯡꯄꯣꯛ ꯑꯣꯟꯅ ꯊꯝꯕ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯏ ꯃꯈꯥ ꯑꯣꯟꯅ ꯊꯝꯕ ꯍꯥꯏꯔꯤꯕ ꯗꯤꯔꯦꯛꯁꯟ ꯑꯅꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯑꯗꯨꯒ ꯅꯣꯡꯆꯨꯞ ꯑꯣꯟꯅ ꯊꯝꯕ ꯍꯥꯏꯕ ꯗꯤꯔꯦꯛꯁꯟꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯊꯝꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯃꯥꯏ ꯃꯈꯥ ꯑꯣꯟꯅ ꯈꯨꯔꯨꯝꯕ ꯇꯥꯕ ꯑꯩꯅ ꯃꯈꯥ ꯑꯣꯟꯅ ꯈꯨꯔꯨꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯈꯜꯂꯒꯗꯤ ꯊꯝꯖꯈꯤꯕ ꯅꯣꯡꯄꯣꯛ ꯅꯠꯇ꯭ꯔꯒꯅ ꯃꯈꯥ ꯑꯣꯟꯅ ꯊꯝꯕꯤꯌꯨ ꯁꯨꯝꯕꯗꯅ ꯁꯥꯟꯇꯤꯕꯂꯥꯒꯤ ꯃꯐꯝꯗ ꯋꯥꯐꯝꯁꯤꯃꯇꯪ ꯈꯪꯍꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯤ ꯑꯇꯣꯞꯄ ꯋꯥꯍꯪ ꯂꯩꯇ꯭ꯔꯕꯅ ꯉꯁꯤꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯈꯤꯕ ꯋꯥꯍꯪ ꯄꯨꯈꯠꯄꯤꯔꯛꯈꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯂꯤꯁꯅꯔ ꯚꯤꯌꯨꯋꯔ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯁꯤꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ